ngasi Mami TV gi studio da ai be singi thoram ai koi gi wari macha pathok pa saireng pathok pa gi thoram ngasi makha sathar jar poina puduna lakchari wari macha gi mahau aduga loina na saireng su taba phangbi gani ngasi gi thoram asida wari macha lanthok pi gi daba amadi saireng lanthok pi gi dabi sing mathang mathang oina mingam mukta hana hajaraki ahana mukta da songtham nalini wari macha pathok pi gani mathang da Kongrai Lapam Gangarani Devi gi wari macha tabi gani mathang da RK Indira Devi gi saireng taba phangbi gani mathang da Ningombam Malaya Sanu gi wari macha loina na Moirang Them Netrajit Mitai ai samaki iroirebida wari macha amuga taba phangbi gani ahana mukta da ai bi singi marakta gi lokhatchage Songtham Nalini Devi gi wari macha ama ahana mukta da Mami TV bu miyeng tabi ba pumna makpu Sri Songtham Nalini Devi ahakna ikok nonjari ngasi wari macha gi pathokpagi sugumba thauram asida aina pathok jagadoriba wari gi maming Ningol Chakauba 2008 ta aina phongjakiba lairik Fajabido nokphet tawjai haiba lairik tudagi lauthok jabani Ningol Chakauba Ibo chawbana sor sangna holi aduga hero cycle amanba adudagi kaithel phambi adugi potmang maktada kumtharaga soli hare hare lai di leiba jani aina thawai se kaya wana chelaklaba mina di hojikpu ngasi numit sida kaithel da kanamata karak lamlaroi haina uribani ibema nangi phi angangba sidi kayano tada chaniyang khaini phion biduna khumi isel gi sibu mamal si khara wangdro hoida kum mamagi amukta lakpa Ningol Chakau bani dana ha atei matam da di pak sipot nate isel gi sibu khara taba yabro tada lupa tara dang yengjage khulang khang oija horage kaithel lairembi imadi tambadi tambi bazani aigisu ibo chawbana lupa chahum thadarakpada kaithel nupiduna paisa hannanaba sengau phaklingaida ibo chawbana ngangbadi tokte isel nupi tarukne aduga ine hanubi ani amasu aduga icha nupido adugidi ahanba luhongma matungi Ningol Chakau bane aduda icha nupi adugi manau nupa adusu maga thongun naumun tangkhul nupi macha ma chensilaktuna luhonglene aduda madi Ningol Chakau bado adudi mukhoi gidi kadai degi chak kauradage do ma syauna icha nupi do chak kaubani ma aduga aujikta manau nupi adugi dakhina di leibada yauramdraba aduda chelaklibane imungi mi pumna makte haina horibani ta chau toklo karino ma hekta araiba ma pira si chalura noidana ngasi bu kanana phiyombi amatta karaklamlaroi loina Chakau chalam lagani haina horibani lai haibase leitaba natene mana amadi hekta tambani ko thajau ibo chawbana lepa leite ngangli kaithel phambiduna magi phiyom maraktagi che thiraga phiyom na kanna honari ibo chawbana amu anglei ibema ichal di Ningol Chakau chaloidra mi amata kadraba kaithel asida ichik chikna nathanta nangidi kana amata kaubinaba leitrabra natraga kauraga chatningdabra kaithel phambido aduna mamai mamit ngangsang chentarake tarokpa mapido adu tadanaba mamito takup khappi mapiduna mamito yochin hankraga khumlai kaubinaba yam lei aina yam chatningman khibadagine chatpa phangdraba karino ni hairisibo ibo chawbana nochilai tasengbani tada kaithel phambiduna magi nahaldagi phumduna thamlamba thamoigi nungaitabado wari oina lithorai tada
ꯇꯥꯗꯗꯤ ꯅꯆꯥ ꯅꯨꯄꯤꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯇꯥꯡꯈꯨꯜ ꯅꯨꯄꯤꯗꯨ ꯐꯥꯎꯕ ꯀꯧꯔꯤꯗꯅ ꯅꯨꯄꯤꯗꯣ ꯋꯥꯔꯤ ꯇꯝꯅꯤꯡꯕꯅ ꯐꯨꯡꯒꯠꯂꯛꯏ ꯃꯄꯤ ꯇꯥꯔꯛꯏ ꯑꯦ ꯏꯕꯦꯝꯃ ꯑꯔꯩ ꯂꯩꯇ ꯊꯤꯕ ꯌꯥꯕ ꯅꯠꯇꯦ ꯀꯨꯝ ꯑꯃꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯨꯛꯇꯅꯦ ꯅꯤꯉꯣꯜꯁꯤꯡꯅ ꯀꯌꯥꯗ ꯄꯥꯝꯖꯕ ꯃꯁꯤꯗ ꯅꯤꯉꯣꯜꯁꯤꯡꯒꯤꯗ ꯑꯄꯥꯝꯕ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯄꯤꯕꯥꯁꯤꯡꯒꯤꯁꯨ ꯅꯨꯡꯉꯥꯏꯖꯔꯤꯕꯅꯤꯅꯦ ꯏꯆꯥ ꯏꯆꯜ ꯏꯆꯦ ꯏꯅꯦ ꯃꯌꯥꯝꯗ ꯉꯝꯖꯕ ꯗꯈꯤꯅꯥ ꯑꯃ ꯇꯧꯖꯕꯁꯦ ꯃꯁꯤꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯕ ꯑꯁꯤꯗꯤ ꯏꯕꯦꯝꯃ ꯆꯤꯟꯅ ꯐꯣꯡꯗꯣꯛꯄ ꯉꯝꯕ ꯅꯠꯇꯦ ꯊꯃꯣꯏꯗ ꯐꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅꯤꯅꯦ ꯐꯅꯦꯛ ꯌꯣꯟꯕꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯄꯨꯟꯅ 9ꯅꯤ ꯅꯤꯉꯣꯜ 4ꯅꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯂꯣꯏꯅ ꯑꯣꯐꯤꯁꯥꯔ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨꯅꯦ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯆꯜ ꯃꯆꯦꯁꯤꯡꯕꯨ ꯆꯥꯛ ꯀꯧꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯦ ꯂꯥꯏꯔꯕꯁꯨ ꯅꯠꯇꯕ ꯃꯆꯥ ꯃꯆꯥꯗꯤ ꯄꯣꯛꯇ꯭ꯔꯥ ꯅꯨꯄꯤ ꯅꯨꯄꯥ ꯁꯨꯅ ꯄꯣꯛꯅꯩ ꯃꯆꯥ ꯅꯨꯄꯤ ꯂꯨꯍꯣꯡꯈꯤꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏꯗꯤ ꯀꯧꯗꯦ ꯃꯆꯥ ꯅꯨꯄꯤꯁꯤꯡꯗꯨꯕꯨꯗꯤ ꯀꯧꯏ ꯀꯩꯊꯦꯜ ꯅꯨꯄꯤꯗꯣ ꯃꯄꯤ ꯊꯤꯡꯕ ꯉꯝꯗꯅ ꯇꯥꯔꯛꯏ ꯑꯗꯨꯒ ꯃꯈꯣꯟ ꯅꯤꯛꯂꯞꯅ ꯗꯥꯗꯥ ꯐꯤꯁꯤꯗ ꯂꯩꯖꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯨ ꯏꯕꯣꯆꯧꯕꯗꯤ ꯃꯥꯒꯤ ꯋꯥꯗꯨꯒ ꯆꯪꯗꯦ ꯏꯕꯦꯝꯃ ꯅꯆꯤꯟ ꯅꯧꯄꯥ ꯈꯟꯅꯈꯤꯕꯒ ꯂꯩꯇꯦꯀꯣ ꯏꯕꯣꯆꯧꯕꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯈꯤ ꯗꯥꯗꯥ ꯀꯅꯥꯃꯠꯇ ꯈꯟꯅꯗꯦꯗ ꯀꯩꯊꯦꯜ ꯐꯝꯕꯤꯗꯨꯅ ꯄꯤꯔꯥꯡꯅ ꯂꯛꯇ ꯅꯝꯗꯨꯅ ꯅꯣꯛꯄ ꯃꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯚꯥꯞ ꯑꯃ ꯇꯥꯗ꯭ꯔꯦꯅꯦ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯗꯤ ꯆꯥꯛ ꯀꯧꯕ ꯑꯗꯨꯒ ꯃꯆꯜ ꯃꯆꯦꯕꯨꯗꯤ ꯆꯥꯛ ꯀꯧꯗꯕ ꯃꯆꯦ ꯃꯆꯜꯕꯨ ꯆꯥꯛ ꯀꯧꯕꯗ ꯃꯈꯣꯏꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦꯅꯦ ꯏꯕꯦꯝꯃ ꯅꯕꯨꯡ ꯅꯧꯄꯥ ꯑꯃꯠꯇ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯛꯇꯦ ꯗꯥꯗꯥ ꯃꯈꯣꯏ ꯂꯣꯏ ꯆꯞ ꯃꯥꯟꯅꯩ ꯑꯩꯗꯤ ꯅꯣꯡꯃ ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯏꯆꯤꯜ ꯊꯣꯛꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯆꯥꯛꯀꯧꯕ ꯑꯃꯗ ꯍꯥꯏꯈꯤ ꯑꯩꯗꯤ ꯍꯌꯦꯡ ꯈ꯭ꯋꯥꯡ ꯀꯣꯜꯂꯕ ꯐꯥꯎꯕ ꯏꯃꯧ ꯅꯨꯄꯤꯁꯤꯡꯕꯨ ꯀꯧꯕꯗ ꯑꯩꯕꯨ ꯆꯤꯠꯊꯕꯤꯅꯨꯀꯣ ꯑꯩꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝ ꯅꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯗꯥꯗꯥ ꯑꯩꯅ ꯉꯁꯤ ꯀꯩꯊꯦꯜꯁꯤꯗ ꯃꯤ ꯀꯅꯥꯃꯠꯇ ꯐꯝꯗ꯭ꯔꯕꯁꯨ ꯏꯊꯟꯇ ꯐꯝꯂꯤꯕꯁꯦ ꯑꯁꯤ ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯄ ꯅꯠꯇꯦ ꯗꯥꯗꯥ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯗꯨꯅꯅꯦ ꯃꯇꯝ ꯂꯦꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛꯏ ꯃꯈꯥ ꯇꯥꯔꯛꯏ ꯗꯥꯗꯥ ꯅꯤꯉꯣꯜ ꯑꯩꯈꯣꯏꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗꯒꯤ ꯆꯥꯛ ꯆꯥꯂꯨꯛ ꯑꯃ ꯅꯨꯃꯤꯠꯁꯤꯗ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯕ ꯄꯥꯝꯃꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯨꯍꯣꯡꯈ꯭ꯔꯕꯤ ꯅꯤꯉꯣꯜ ꯑꯃꯒ ꯌꯨꯝꯗ ꯂꯩꯍꯧꯕ ꯄꯤꯕꯥ ꯑꯅꯤꯁꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯆꯤꯜ ꯃꯧꯄꯥ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯅꯨꯃꯤꯠꯁꯤꯗ ꯐꯣꯡꯗꯣꯛꯅꯩ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯅꯤꯉꯣꯜ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯂꯨꯛ ꯑꯃ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗꯒꯤ ꯑꯁꯥ ꯇꯧꯑꯦ ꯃꯁꯤ ꯄꯤꯖꯅꯤ ꯈꯪꯂꯛꯇꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗꯣ ꯅꯤꯉꯣꯜ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯔꯧꯖꯩ ꯅꯨꯃꯤꯠꯁꯤꯗ ꯄꯤꯕꯥꯁꯤꯡꯅꯁꯨ ꯅꯤꯉꯣꯜ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯪꯗꯤ ꯅꯤꯡꯁꯤꯡꯕꯤꯒꯗꯕꯅꯤ ꯃꯁꯤꯕꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯩꯈꯣꯏ ꯄꯣꯛꯃꯤꯟꯅꯈꯤ ꯍꯥꯏꯕꯁꯤꯕꯨ ꯄ꯭ꯔꯃꯥꯟ ꯂꯩꯔꯤꯕꯔꯅꯦ ꯑꯩꯈꯣꯏ ꯅꯤꯉꯣꯜꯁꯤꯡꯅ ꯏꯕꯨꯡ ꯁꯤꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯔꯥꯞꯄꯗ ꯂꯩꯈꯤꯕꯁꯤꯡꯕꯨ ꯅꯨꯃꯤꯠꯁꯤꯗ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯩ ꯑꯗꯨꯕꯨ ꯗꯥꯗꯥ ꯏꯆꯪ ꯆꯪꯕ ꯑꯩꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ 9ꯃꯛ ꯑꯁꯤꯕꯒ ꯃꯥꯟꯅꯈ꯭ꯔꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯏꯕꯨꯡ 9ꯃꯛ ꯂꯩꯅ ꯂꯩꯅ ꯂꯩꯇꯕꯒꯨꯝꯈ꯭ꯔꯦ ꯑꯩꯒꯤ ꯄꯤꯁꯦ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯇꯥꯗꯅ ꯈꯨꯂꯥꯡꯈꯥꯡ ꯀꯧꯕꯤꯔꯦ ꯑꯩꯁꯨ ꯉꯛꯏ ꯇꯥꯗ ꯈꯣꯏꯒꯨꯝꯕꯁꯨ ꯃꯤꯌꯥꯝ ꯃꯔꯛꯁꯤꯗ ꯂꯩꯔꯝꯃꯤꯀꯣ ꯍꯥꯏꯗꯨꯅ ꯏꯕꯣꯆꯧꯕꯗꯣ ꯗꯣꯈꯤꯅꯥ ꯐꯤ ꯂꯩꯕ ꯂꯥꯛꯄꯗꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯗꯣꯈꯤꯅꯥ ꯂꯩꯔꯒ ꯍꯟꯈꯤꯕꯗꯗꯤ ꯃꯊ꯭ꯋꯥꯏ ꯀꯌꯥ ꯅꯨꯡꯉꯥꯏꯇꯅ ꯑꯋꯥꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯈꯤ ꯀꯩꯊꯦꯜ ꯅꯨꯄꯤꯗꯨꯅ ꯃꯃꯤꯠꯇꯒꯤ ꯇꯥꯍꯧꯔꯤꯕ ꯃꯄꯤ ꯃꯔꯛꯇꯒꯤ ꯅꯝꯗꯨꯅ ꯅꯣꯛꯄ ꯃꯃꯣꯟ ꯃꯤꯅꯣꯛꯇꯣ ꯑꯗꯨꯒꯤ ꯑꯔꯊꯗꯨ ꯀꯔꯤꯅꯣ ꯃꯊꯟꯇ ꯍꯪꯖꯩ ꯑꯗꯨꯒ ꯃꯥꯒꯤ ꯃꯕꯨꯡꯁꯤꯡꯗꯨꯕꯨ ꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯨꯝꯅ ꯈꯟꯅ
ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯈꯤꯕ ꯈꯪꯍꯧꯗꯦ ꯏꯕꯣꯆꯧꯕ ꯊꯣꯡꯒꯥꯜ ꯂꯥꯟꯁꯤꯜꯂꯛꯄ ꯎꯕꯗ ꯏꯃꯨꯡꯒꯤ ꯃꯤꯌꯥꯝꯅ ꯇꯥꯆꯧ ꯂꯥꯛꯑꯦ ꯂꯥꯎꯅꯔꯛꯏ ꯏꯕꯣꯆꯧꯕ ꯉꯁꯥꯏꯒꯤ ꯋꯥꯈꯜꯗꯣ ꯈꯜꯂꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ ꯃꯌꯥꯝ ꯂꯥꯡꯅꯔꯤꯕ ꯃꯔꯛꯇꯨꯗ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯛꯏ ꯊꯦꯡꯛ ꯌꯨ ꯆꯣꯡꯊꯥꯝ ꯅꯂꯤꯅꯤ ꯗꯦꯕꯤꯒꯤ ꯃꯤꯌꯥꯝꯅ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯄꯤꯈ꯭ꯔꯦ ꯃꯇꯝꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏꯗ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯗ ꯑꯃꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯣꯏꯔꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯣꯝꯆꯥꯛꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯩꯔꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯆꯣꯡꯊꯥꯝ ꯅꯂꯤꯅꯤꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤꯗ ꯐꯖꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯎꯗꯝꯅꯅꯕ ꯍꯣꯠꯅꯔꯤ ꯃꯊꯪꯗ ꯂꯧꯕꯤꯔꯁꯤ ꯑꯣꯖꯥ ꯀꯣꯡꯕ꯭ꯔꯥꯏ ꯂꯥꯛꯄꯝ ꯒꯪꯒꯥꯔꯥꯅꯤ ꯗꯦꯕꯤꯗꯒꯤ ꯃꯁꯥꯅ ꯏꯖꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯃꯤꯌꯥꯝꯅ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯉꯁꯤ ꯃꯃꯤ ꯇꯤꯚꯤꯅ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯋꯥꯔꯤꯂꯣꯟꯒꯤ ꯊꯧꯔꯝꯁꯤꯗ ꯑꯩꯒꯤꯁꯨ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪ ꯂꯥꯟꯊꯣꯛꯆꯔꯤ ꯃꯩꯇ꯭ꯔꯕꯥꯛꯀꯤ ꯆꯥꯛꯀꯧꯕ ꯑꯩꯒꯤ ꯋꯥꯔꯤ ꯃꯃꯤꯡꯅꯤ ꯄꯨꯛꯅꯤꯡꯁꯦ ꯏꯔꯥꯡ ꯂꯥꯡꯇꯛꯅꯩ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯌꯥꯝꯅ ꯄꯥꯝꯖꯕ ꯄꯥꯝꯃꯨꯖꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯃꯥꯡꯈꯤꯕꯒꯨꯝ ꯊꯤꯕ ꯈꯪꯈꯤꯗꯕꯒꯨꯝ ꯑꯃꯝꯕꯗ ꯊꯤꯔꯤꯕ ꯄꯣꯠꯁꯛ ꯑꯃ ꯎꯕ ꯐꯪꯗꯅ ꯃꯥꯔꯤꯕ ꯀꯩꯅꯣ ꯄꯣꯠ ꯑꯃ ꯀꯔꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯖꯥꯅꯔꯤꯕ ꯐꯪꯅꯤꯡꯂꯤꯕ ꯈꯨꯕꯥꯝ ꯆꯦꯠꯅ ꯄꯥꯏꯅꯤꯡꯂꯨꯔꯤꯕꯁꯤꯕꯣ ꯑꯗꯨꯉꯩꯒꯤ ꯇꯨꯡꯑꯣꯏꯅ ꯍꯧꯔꯕ ꯅꯤꯡꯁꯤꯡ ꯃꯃꯤꯇ ꯉꯥꯏꯍꯧꯔꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗꯨꯔꯥ ꯑꯩꯅ ꯉꯁꯤꯁꯨ ꯉꯥꯎꯔꯤꯕꯁꯤ ꯉꯁꯤꯒꯤ ꯆꯔꯥꯡꯅꯔꯕ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯍꯤꯡꯅꯔꯤꯕ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯊꯜꯂꯕ ꯏꯔꯝꯗꯝꯁꯤꯗ ꯃꯆꯥ ꯀꯥꯏꯅꯔꯕꯤ ꯃꯃꯥ ꯃꯄꯨꯔꯣꯏꯕꯒ ꯁꯦꯠꯅꯔꯕꯤ ꯅꯨꯄꯤ ꯀꯌా ꯃꯄꯥꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯄꯤꯗꯣꯜꯂꯕ ꯑꯉꯥꯡ ꯀꯌꯥ ꯑꯋꯥꯕꯅ ꯂꯥꯛꯍꯠꯂꯕꯁꯤꯡ ꯄꯨꯝꯅꯃꯛꯀꯤ ꯃꯤꯀꯞ ꯃꯤꯔꯥꯎꯅ ꯅꯤꯜꯍꯜꯂꯤꯕ ꯏꯈꯦꯡꯂꯛꯀꯤ ꯂꯝꯗꯝꯁꯤ ꯎꯔꯨꯔꯕꯁꯨ ꯀꯥꯎꯊꯣꯛꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯏꯪ ꯆꯤꯛꯅ ꯂꯩꯅꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈꯤꯕꯅꯤꯗ ꯀꯌꯥꯗꯤ ꯈꯦꯟꯅꯔꯕ ꯑꯁꯨꯛ ꯇꯩꯅ ꯑꯣꯟꯅꯔꯤꯕ ꯉꯁꯤꯒꯤ ꯄꯨꯟꯁꯤꯁꯤꯡ ꯏꯅꯧ ꯅꯧꯖꯔꯤꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯝ ꯆꯝꯖꯔꯤꯕ ꯏꯆꯥꯁꯤꯡ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯥ ꯃꯆꯥ ꯃꯌꯥꯝꯁꯤ ꯎꯔꯒ ꯃꯇꯝ ꯑꯃꯗ ꯉꯁꯤꯗꯒꯤ ꯆꯍꯤ 40-50ꯒꯤ ꯃꯃꯥꯡꯒꯤ ꯂꯦꯟꯈꯤꯕ ꯃꯇꯝ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯔꯤꯁꯤꯡꯗꯨ ꯕꯨꯗꯤ ꯀꯔꯤꯒꯤ ꯄꯥꯝꯃꯨꯅ ꯅꯨꯡꯁꯤꯅ ꯁꯣꯟꯖꯔꯣꯏꯗꯒꯦ ꯉꯁꯤꯒꯤ ꯏꯆꯥ ꯏꯁꯨꯁꯥ ꯅꯈꯣꯏꯗꯤ ꯐꯪꯖꯗ꯭ꯔꯦꯗꯣ ꯑꯗꯨꯉꯩ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯅ ꯆꯦꯟꯅ ꯆꯣꯡꯅ ꯁꯥꯟꯅꯖꯕ ꯄꯂꯦꯡꯕꯤ ꯇꯝꯄꯥꯛꯇ ꯑꯣꯏꯅꯖꯕ ꯃꯇꯝꯗꯨꯒꯤ ꯁ꯭ꯀꯨꯜꯗ ꯍꯥꯞ ꯊꯥꯕꯗ ꯆꯥꯈꯤꯕ ꯃꯪꯒꯜ ꯀꯥꯡꯍꯧ ꯍꯩꯇꯨꯞ ꯍꯩꯀ꯭ꯔꯨ ꯆꯣꯔꯐꯣꯟ ꯍꯩꯉꯥꯟ ꯊꯝꯕꯧ ꯍꯩꯉꯥꯟ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯤꯀꯦꯠꯇ ꯍꯥꯟꯕꯤ ꯃꯌꯥꯝꯁꯤꯅꯒ ꯍꯦꯟꯕ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯍꯧꯒꯠꯄꯒ ꯃꯦꯒꯤ ꯆꯧ ꯃꯣꯃꯣ ꯆꯣꯀꯣꯂꯦꯠ ꯀꯌꯥꯁꯦ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯇꯝꯗꯨꯒꯤ ꯊꯣꯡꯈꯣꯡ ꯐꯝꯕꯤ ꯁ꯭ꯀꯨꯜꯒꯤ ꯊꯣꯡꯒꯥꯟꯗ ꯐꯝꯕꯤ ꯁꯤꯡꯖꯨ ꯄꯣꯐꯝꯗꯣ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤꯗ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯅꯨꯃꯤꯠꯇꯤ ꯀꯧꯔꯛꯀꯅꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯣ ꯅꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯂꯐꯨꯔꯤꯠ ꯃꯅꯥꯁꯦ ꯍꯦꯛꯂꯁꯦ ꯄꯣꯐꯝ ꯐꯝꯕꯤ ꯃꯅꯤ ꯃꯇꯨꯗ ꯄꯤꯔꯨꯁꯦ ꯄꯤꯔꯨꯏ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯦꯛꯂꯒ ꯑꯗꯨꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯀꯥꯡꯍꯧ ꯄꯤꯔꯛꯄꯗꯣ ꯍꯔꯥꯎꯅ ꯆꯥꯔꯒ ꯍꯜꯂꯛꯈꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨꯒꯤ ꯂꯐꯨꯔꯤꯠ ꯃꯅꯥꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯍꯤꯛ ꯃꯇꯥꯏ ꯇꯤꯇꯥꯅꯁꯀ ꯍꯥꯏꯁꯤ ꯑꯃꯠꯇ ꯄꯛꯈꯤꯗꯕ ꯖꯥꯠꯂꯥ ꯀꯅꯥꯁꯨ ꯅꯥꯕ ꯊꯦꯡꯅꯈꯤꯗꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯤꯇꯤꯒꯤ ꯆꯦꯟ ꯆꯣꯡꯕ ꯂꯥꯡꯕ ꯑꯗꯨꯝ ꯍꯦꯟꯈꯤ ꯉꯁꯤꯐꯥꯎ ꯀꯅꯥꯁꯨ ꯁꯤꯗ꯭ꯔꯤ ꯅꯥꯗ꯭ꯔꯤ ꯍꯧꯖꯤꯛꯀꯤꯗꯤ ꯃꯅꯥ ꯃꯁꯤꯡ ꯐꯥꯎ ꯏꯁꯤꯡ ꯑꯁꯥꯕꯗꯒ ꯇꯤꯡꯊꯣꯛꯂꯒ ꯆꯥꯗ꯭ꯔꯕꯗꯤ ꯀꯤꯅꯔꯦ ꯁꯤꯗꯕꯨ ꯀꯔꯝꯅ ꯂꯐꯨꯔꯤꯠ ꯃꯅꯥꯅ ꯌꯣꯝꯗꯣꯏꯕ ꯃꯁꯤ ꯃꯇꯝꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯑꯀꯣꯏꯕꯁꯦ ꯑꯁꯨꯝ ꯃꯣꯠꯁꯤꯜꯂꯛꯄ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯁꯦꯡꯂꯛꯇꯕꯅꯅꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯗ ꯅꯠꯇꯦ ꯃꯤꯁꯨ ꯁꯦꯡꯗ꯭ꯔே ꯃꯣꯠꯂꯛꯂꯦ ꯋꯥꯈꯜ ꯍꯛꯆꯥꯡ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯂꯣꯏꯅ ꯃꯥꯡꯈꯤꯗꯨꯅ ꯃꯤꯒꯤ ꯃꯍꯨꯠꯇ ꯍꯤꯡꯆꯥꯕ ꯉꯥꯛꯇ ꯉꯥꯏꯔꯛꯂꯕ ꯅꯠꯇ꯭ꯔꯥ ꯁꯤꯅ ꯅꯠꯇ꯭ꯔꯥ ꯅꯨꯡꯇꯤꯒꯤ ꯑꯃ ꯍꯥꯠꯂꯦ ꯑꯅꯤ ꯁꯤꯔꯦ 5 ꯀꯥꯞꯂꯝꯂꯦ ꯅꯨꯡꯁꯨꯝꯗ ꯁꯨꯒꯨꯅꯨ ꯇꯥꯡꯖꯦꯡ ꯈꯨꯟꯖꯥꯎꯗ ꯐꯌꯦꯡꯗ ꯈꯣꯏꯖꯨꯃꯥꯟ ꯇꯥꯕꯤꯗ ꯑꯁꯨꯝꯅ ꯅꯣꯡꯃ ꯀꯥꯡꯗꯦ ꯄꯨꯡ 19ꯒꯤ ꯃꯅꯨꯡꯗ ꯇꯥꯔꯤꯕꯁꯦ ꯑꯩꯗꯤ ꯃꯄꯥꯟ ꯊꯣꯛꯅꯗꯤ ꯅꯣꯛꯅꯤꯡꯗꯦ ꯅꯨꯡꯗ ꯅꯣꯛꯂꯦ ꯀꯞꯄꯁꯨ ꯊꯅꯨꯡꯗ ꯀꯞꯂꯦ ꯇꯦꯡꯊꯥꯔꯦ
ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯥꯡꯗ ꯇꯦꯡꯊꯥꯔꯨꯔꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯩꯕꯨ ꯐꯥꯕ ꯂꯥꯛꯂꯗꯤ ꯑꯩꯕꯨ ꯑꯃꯨꯛ ꯃꯊꯪꯒꯤ ꯕꯣꯞꯀꯤ ꯆꯥꯛꯊꯥꯛ ꯑꯣꯏꯍꯜꯂꯗꯤ ꯏꯀꯤꯗ ꯀꯤꯔꯦ ꯀꯤꯕꯁꯤꯐꯥꯎ ꯏꯃꯥꯗꯤ ꯂꯥꯎꯅ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯂꯥꯎꯅ ꯉꯥꯡꯒꯅꯨ ꯁꯤ ꯐꯛꯂꯥꯡꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯀꯣꯡ ꯅꯞꯄꯤ ꯍꯥꯏꯅꯕꯗꯣ ꯀꯥꯎꯒꯅꯨ ꯏꯆꯥꯁꯥ ꯈꯪꯗꯦ ꯋꯥꯈꯜꯁꯦ ꯊꯥꯖꯤꯟꯁꯦ ꯏꯁꯧ ꯁꯧꯒꯠꯂꯤ ꯍꯧꯖꯤꯛꯀꯤ ꯄꯨꯟꯁꯤꯁꯦ ꯌꯦꯡꯂꯒ ꯃꯇꯝꯁꯤꯒꯤ ꯃꯤꯁꯤꯡꯁꯦ ꯎꯔꯨꯔꯒ ꯂꯥꯡꯅꯨꯀꯣ ꯃꯤ ꯇꯥꯅꯤ ꯋꯥꯔꯤꯁꯦ ꯂꯥꯎꯅ ꯂꯤꯒꯨꯝꯁꯤ ꯍꯌꯦꯡꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤꯗꯅ ꯇꯨꯃꯤꯟ ꯂꯩꯔꯁꯤ ꯄꯜꯂꯒꯨꯝꯁꯤ ꯆꯥꯛꯀꯧꯕꯒꯥꯗꯣ ꯉꯔꯥꯡꯁꯨ ꯃꯩꯒꯤ ꯀꯨꯝꯍꯩꯒꯥꯛꯇꯨ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯦꯗꯅ ꯃꯩ ꯄꯔꯦꯡ ꯄꯔꯦꯡ ꯊꯥꯗꯨꯅ ꯂꯜꯒꯤ ꯂꯥꯏꯔꯦꯝꯕꯤ ꯂꯛꯁꯃꯤ ꯄꯨꯖꯥꯀ ꯇꯧꯖꯈꯤꯕꯗꯣ ꯋꯥꯈꯜ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯏꯪꯈꯤ ꯅꯨꯡꯉꯥꯏꯕꯒꯤ ꯏꯊꯛꯁꯨ ꯍꯧꯈꯤ 이마나 바바나 ꯃꯩꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯄꯨꯕꯤꯈꯤ ꯃꯇꯝ ꯑꯃꯗꯗꯤ ꯑꯗꯨꯝꯅ ꯉꯁꯤꯁꯨ ꯒꯣꯕꯔꯙꯟ ꯄꯨꯖꯥꯅꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈꯤꯕ ꯃꯇꯝꯗꯨꯗꯗꯤ ꯁꯣꯔꯥꯝꯒꯤ ꯁꯟ ꯃꯪꯒꯦꯕꯤꯗꯣ ꯄꯣꯔꯛꯂꯒ ꯌꯦꯡꯙꯧ ꯃꯅꯥ ꯑꯅꯧꯕ ꯄꯤꯖꯩ ꯆꯦꯡ ꯍꯋꯥꯏꯁꯨ ꯊꯥꯕꯤ ꯂꯩꯁꯨ ꯒꯥꯛꯁꯨ ꯀꯠꯂꯤ ꯂꯥꯏꯒꯤꯗꯁꯨ ꯂꯩꯕꯥꯛꯅ ꯁꯟ ꯃꯆꯥ ꯃꯆꯥ ꯁꯥꯗꯨꯅ ꯂꯩꯕꯥꯛꯅ ꯁꯥꯕ ꯒꯣꯕꯔꯙꯣꯟ ꯆꯤꯡꯗꯨꯝꯗꯨꯗ ꯁ꯭ꯔꯤ ꯒꯣꯄꯥꯜ ꯗꯦꯕ ꯂꯦꯡꯁꯜꯂꯒ ꯂꯨꯞ ꯀꯠꯈꯤꯕꯅꯤ ꯐꯤꯔꯥꯜ ꯃꯆꯥ ꯃꯆꯥꯒꯁꯨ ꯀꯠꯈꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯂꯤꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯁ ꯅꯤꯡꯁꯤꯡꯕ ꯑꯣꯏꯔꯝꯂꯕ ꯏꯁꯨꯁꯤꯡꯅ ꯀꯧꯔꯛꯄꯗ ꯈꯪꯂꯛꯏ 이슈사 한덕디네 나마도 닝월 자고부가세 ጸ르노 하이고 ጸ르로이다버니 레바키 아숙 와라바 루르바 단밤시다부 누마 자고부 ጸ르우드가 그이더위 하게 아두이 서로 아보기 와리 좀 따오 타이너기 눅시 와리네 이마하복나 ꯉꯥꯡꯅ ꯆꯠꯈꯤ ꯌꯥꯝꯅ ꯊꯦꯡꯂꯦ ꯅꯨꯃꯤꯠꯅ ꯃꯩꯙ꯭ꯌꯥꯟ ꯌꯧꯔꯦ ꯃꯩꯇ꯭ꯔꯥ ꯄꯨꯝꯕ ꯀꯩꯊꯦꯜ ꯀꯥꯟꯅꯔꯝꯂꯅꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯟꯈꯤ 이마복나 ꯃꯩꯇ꯭ꯔꯥ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯉꯁꯤꯗꯤ ꯈꯪꯂꯛꯂꯦ ꯑꯩꯒꯤ 이마복기도 ꯃꯩꯇ꯭ꯔꯥꯕꯥꯛ ꯍꯥꯏꯕ ꯑꯣꯏꯔꯝꯂꯦ ꯑꯣ ꯃꯅꯤꯄꯨꯔꯁꯦ ꯃꯩꯇ꯭ꯔꯥꯕꯥꯛ ꯀꯧꯅꯔꯝꯖꯥꯠꯅꯤꯗꯅ ꯃꯩꯇ꯭ꯔꯥꯕꯥꯛꯀꯤ ꯆꯥꯛꯀꯧꯕꯒ ꯈꯦꯅꯔꯦ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤꯁꯤꯒ ꯁꯤ ꯑꯣꯏꯔꯦ ꯈꯦꯅꯕ ꯂꯣꯏꯖꯔꯦ ꯃꯩꯇ꯭ꯔꯥꯕꯥꯛꯀꯤ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯑꯣꯖꯥ ꯀꯣꯡꯕ꯭ꯔꯥꯏ ꯂꯥꯄꯝ ꯒꯪꯒꯥꯔꯥꯗꯤꯒꯤ ꯃꯐꯝꯗꯒꯤ ꯇꯥꯕꯤꯔꯦ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯗ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯈꯨꯟꯅꯥꯏꯗ ꯑꯣꯏꯔꯝꯕ ꯆꯠꯅꯕꯤ ꯈꯨꯡꯒꯪꯒꯤ ꯆꯠꯅꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯝꯂꯤꯕ ꯌꯥꯝꯅ ꯐꯖꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯃꯒꯤ ꯆꯠꯅꯕꯤ ꯑꯗꯨ ꯐꯖꯅ ꯅꯤꯡꯁꯤꯡꯗꯨꯅ ꯄꯥꯎꯗꯝꯕꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯔꯛꯂꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯒ ꯑꯅꯤꯁꯤ ꯃꯔꯤꯁꯤ ꯐꯖꯅ ꯁꯝꯖꯟꯅꯍꯟꯕꯤꯔꯒ ꯑꯣꯖꯥ ꯒꯪꯒꯥꯔꯥꯅꯤꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯆꯪ ꯊꯣꯛꯅ ꯂꯣꯏꯁꯤꯜꯂꯤ ꯃꯊꯪꯗ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯔꯤ RK ꯏꯟꯗꯤꯔꯥ ꯗꯦꯕꯤꯗꯒꯤ ꯁꯩꯔꯦꯡ ꯑꯃ ꯁꯩꯔꯦꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯇꯥꯕꯤꯔꯒ ꯑꯃꯨꯛꯇꯪ ꯃꯍꯥꯎ ꯇꯪꯕꯤꯌꯨ ꯑꯏꯕ ꯑꯏꯕꯤꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯃꯃꯤ ꯇꯤꯚꯤꯅ ꯆꯥꯡ ꯅꯥꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯑꯁꯤꯒꯨꯝꯕ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯋꯥꯔꯤ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯥꯟꯊꯣꯛꯆꯔꯤ ꯑꯗꯨꯒ ꯃꯃꯤ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯍꯥꯟꯕꯗ ꯔꯥꯖꯀꯨꯃꯥꯔꯤ ꯏꯟꯗꯤꯔꯥ ꯗꯦꯕꯤꯅ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯉꯁꯤ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯑꯩꯍꯥꯛꯀꯤ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯠꯇꯅ ꯄꯥꯎꯈꯣꯡ ꯆꯜꯍꯜꯂꯤ ꯂꯣꯟ ꯄꯤꯕꯤꯌꯨ ꯃꯔꯤꯛ ꯆꯨꯝꯕ ꯉꯝꯍꯟꯕꯤꯌꯨ ꯐꯣꯡꯗꯣꯛꯆꯕ ꯏꯊꯤꯜ ꯑꯁꯦ ꯄꯨꯛꯅꯤꯡꯒꯤ ꯃꯇꯝꯒꯤ ꯏꯔꯩꯅ ꯏꯔꯣꯏꯅꯅ ꯄꯨꯕꯤꯈ꯭ꯔꯕ ꯅꯤꯡꯁꯤꯡ ꯋꯥꯔꯤ ꯀꯌꯥꯒꯤ ꯅꯤꯡꯊꯝ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯪꯒꯜ ꯑꯥꯔꯇꯤꯒꯤ ꯅꯨꯡꯁꯤꯔꯕ ꯏꯁꯩ ꯌꯦꯅꯈꯥꯗꯒꯤ ꯕꯣꯀꯨꯜ ꯂꯩꯒꯤ ꯂꯩꯅꯝ ꯍꯧꯗꯣꯛꯈꯤ ꯇꯠꯇꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯨꯕꯤꯈꯤ ꯊꯃꯣꯏꯕꯨ ꯀꯥꯏꯍꯧꯈꯤ ꯇꯠꯇꯅ ꯍꯤꯌꯥꯡꯒꯩ ꯀꯧꯕꯤ ꯅꯨꯡꯁꯤꯕꯤ ꯊꯥ ꯀꯨꯝꯍꯩ ꯍꯔꯥꯎ ꯄꯨꯔꯛ ꯊꯥ ꯅꯨꯡꯉꯥꯏ ꯃꯊꯣꯏ ꯀꯥꯟꯅ ꯊꯥ ꯄꯨꯕꯤꯔꯛꯈꯤꯕꯅꯤ ꯃꯦꯔꯥ ꯊꯥꯒꯤ ꯊꯥꯁꯤꯅ ꯃꯆꯨ ꯃꯆꯨ ꯃꯣꯡꯒꯤ ꯃꯉꯥꯜꯅ ꯇꯔꯪ ꯇꯔꯪ ꯉꯥꯟꯈꯤꯕꯅꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯉꯥꯏꯖꯩ ꯈꯧꯔꯥꯡꯅ ꯍꯤꯌꯥꯡꯒꯩ ꯀꯧꯕꯤ ꯊꯥꯕꯨꯝꯅ ꯌꯧꯔꯛꯄ ꯄꯟꯊꯧ ꯁꯪꯒꯥꯏ ꯆꯥꯏꯒꯣꯟꯅꯨꯡ ꯋꯥꯔꯤ ꯁꯤꯡꯕꯨꯟꯅ ꯆꯥꯏꯍꯧꯏ ꯅꯣꯛꯅ ꯈꯦꯟꯅ ꯁꯥꯟꯅꯖꯈꯤꯕ ꯀꯌꯥ ꯉꯁꯤꯗꯤ ꯃꯛꯇ꯭ꯔꯕ ꯋꯥꯈꯜ
ꯑꯆꯨꯝꯕ ꯁꯦꯡꯕ ꯃꯤꯑꯣꯏꯕꯒꯤ ꯃꯔꯤ ꯍꯤꯡꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯇꯦꯡꯕꯥꯡꯅꯤꯡꯕꯒꯤ ꯊꯧꯅꯥ ꯅꯤꯡꯊꯤꯖꯕ ꯄꯨꯛꯆꯦꯜ ꯑꯃꯟꯕ ꯋꯥꯈꯜ ꯑꯣꯏꯍꯜꯂꯛꯂꯤ ꯂꯩꯀꯥꯡꯅ ꯍꯥꯔꯕ ꯑꯃꯣꯠꯄ ꯁꯪꯒꯥꯏꯒꯨꯝ ꯄꯨꯟꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅ ꯌꯧꯁꯤꯜꯂꯛ ꯂꯣꯏꯖꯤ ꯂꯣꯌꯥꯅ ꯃꯝꯁꯤꯜꯂꯛ ꯕꯨꯙꯤ ꯂꯧꯁꯤꯡꯅ ꯃꯥꯡꯁꯤꯜꯂꯛ ꯂꯥꯟꯒꯤ ꯂꯟꯕꯥꯎꯅ ꯀꯟꯈꯠꯂꯛ ꯀꯗꯣꯝꯗꯅꯣ ꯂꯝꯕꯤꯁꯤꯕꯨ ꯂꯝꯐꯥꯡꯂꯕ ꯏꯇꯤꯍꯥꯁꯅ ꯇꯠꯇꯅ ꯄꯥꯎꯈꯣꯡ ꯆꯜꯂꯛꯂꯤ ꯀꯅꯥꯅ ꯀꯩꯗꯧꯉꯩ ꯄꯥꯎꯈꯨꯝ ꯄꯤꯕꯤꯒꯅꯤ ꯄꯨꯝꯅꯃꯛꯀꯣ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛ ꯅꯪꯖꯔꯤ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯏꯟꯗꯤꯔꯥ ꯗꯦꯕꯤꯗꯒꯤ ꯐꯖꯔꯕ ꯅꯨꯡꯁꯤꯔꯕ ꯁꯩꯔꯦꯡ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯅꯨꯡꯉꯥꯏꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯟꯖꯩ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯟꯊꯣꯛꯆꯔꯤ ꯅꯤꯉꯣꯝꯕꯝ ꯃꯥꯂꯌꯥ ꯆꯅꯨꯗꯒꯤ ꯃꯁꯥꯃꯛꯅ ꯏꯖꯕ ꯃꯇꯝꯁꯤꯒ ꯆꯨꯅꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯃꯃꯤ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕꯤ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯅꯤꯉꯣꯝꯕꯝ ꯃꯥꯂꯌꯥ ꯆꯅꯨꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯀꯥꯏꯈ꯭ꯔꯕ ꯃꯪꯂꯥꯟ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯝꯂꯒꯅꯤ ꯃꯇꯝꯗꯨ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯦ ꯇꯥꯅ ꯄꯣꯊꯥꯕ ꯉꯝꯗꯦ ꯊꯣꯏꯊꯣꯏꯕꯤ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯊꯤꯜꯂꯛꯏ ꯊꯣꯏꯊꯣꯏꯕꯤ ꯇꯥꯔꯕ꯭ꯔꯣ ꯅꯪꯕꯣ ꯊꯣꯏꯊꯣꯏꯕꯤꯁꯨ ꯇꯨꯝꯅꯤꯡꯃꯟꯈꯤꯗꯨꯅ ꯉꯥꯏꯍꯥꯛ ꯎꯏꯔꯨꯔ ꯃꯥꯜꯂꯦ ꯃꯪ ꯑꯣꯏ ꯍꯥ ꯑꯣꯏ ꯇꯥꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯈꯪꯍꯧꯗꯅ ꯈꯨꯝꯈꯤ ꯑꯣ ꯇꯥꯖꯔꯦ ꯇꯥꯖꯔꯦ ꯊꯣꯏꯊꯣꯏꯕꯤꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯛꯏ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯒꯦ ꯑꯁꯨꯛ ꯊꯦꯡꯅ ꯍꯟꯕꯤꯔꯛꯂꯤꯕꯁꯤꯕꯣ ꯊꯣꯏꯊꯣꯏꯕꯤꯅ ꯃꯃꯤꯠ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯍꯧꯒꯠꯂꯛꯂꯒ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯏꯉꯦꯟꯖꯥꯎꯅ ꯐꯥꯒꯤ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯄꯨꯡ 10 ꯇꯥꯕꯇ ꯉꯥꯏꯔꯤꯗ ꯌꯥꯝꯅ ꯉꯜꯂꯤ ꯀꯩꯗꯧꯔꯒꯦ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯆꯥꯔꯒ ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯍꯟꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯊꯦꯡꯃꯟꯗ꯭ꯔꯥ ꯍꯥꯏꯕ ꯏꯉꯦꯟꯖꯥꯎꯅ ꯃꯐꯤ ꯍꯣꯡꯗꯣꯛꯅ ꯍꯥꯏꯔꯛꯏ ꯊꯕꯛꯄꯨꯗꯤ ꯉꯁꯥꯏꯅ ꯍꯜꯂꯛꯑꯦꯗ ꯑꯗꯨꯗ ꯑꯩ ꯅꯠꯇꯕ ꯀꯅꯥ ꯑꯃꯨꯛ ꯊꯤꯕ ꯆꯠꯂꯨꯔꯤꯕ ꯊꯣꯏꯊꯣꯏꯕꯤꯅ ꯁꯥꯎꯔꯞꯅ ꯍꯪꯂꯛꯄꯗꯨꯗ ꯏꯉꯦꯟꯖꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯠꯇꯦꯗ ꯏꯃꯥꯟꯅꯕꯁꯤꯡꯒ ꯀꯧꯇꯨꯛꯂꯣꯝꯗ ꯆꯠꯂꯨꯕꯅꯤ ꯊꯣꯏꯊꯣꯏꯕꯤꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯏꯔꯥꯡ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯈ꯭ꯔꯕ ꯃꯔꯛꯁꯤꯗ ꯀꯧꯇꯨꯛꯂꯣꯝꯗꯗꯤ ꯀꯩꯗꯧꯕ ꯏꯉꯦꯟꯖꯥꯎꯅ ꯏꯊꯧ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯏ ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯧꯗꯥꯡ ꯈꯔꯗꯤ ꯂꯧꯕ ꯐꯩ ꯈꯜꯂꯒ ꯆꯠꯂꯨꯕꯅꯤ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏꯅꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯦ ꯊꯣꯏꯊꯣꯏꯕꯤꯒ ꯏꯉꯦꯟꯖꯥꯎꯒ ꯂꯨꯍꯣꯡꯈꯤꯕ ꯊꯥ 3ꯔꯣꯝꯗ ꯉꯥꯏꯔꯤ ꯊꯣꯏꯊꯣꯏꯕꯤꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯩ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯃꯆꯥ ꯂꯩꯅꯈ꯭ꯔꯕ ꯐꯥꯎꯕ ꯃꯇꯝ ꯀꯨꯏꯅ ꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯕ ꯌꯥꯗꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯏꯉꯦꯟꯖꯥꯎꯁꯨ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯊꯕꯛ ꯁꯨꯕꯗꯤ ꯌꯥꯝꯅ ꯀꯜꯂꯤ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ나 ꯃꯍꯥꯛꯀꯤ ꯑꯐꯪꯕ ꯁꯦꯜ ꯃꯌꯥꯝꯗꯨ ꯆꯥꯊꯣꯛꯄ ꯊꯛꯇꯣꯛꯄꯗ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯗꯨꯅ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯔꯁꯤ ꯍꯥꯏꯅ ꯈꯟꯅꯈꯤ ꯃꯗꯨꯗ ꯊꯣꯏꯊꯣꯏꯕꯤꯕꯨ ꯊꯦꯡꯅꯗꯨꯅ ꯈꯪꯅꯍꯜꯂꯒ ꯆꯦꯜꯍꯟꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯅꯨꯄꯥꯒꯤ ꯁꯤꯟꯐꯝ ꯅꯨꯄꯤꯒꯤ ꯃꯊꯧ ꯍꯥꯏꯕ ꯊꯣꯏꯗꯣꯛꯅ ꯈꯥꯏꯗꯣꯛꯂꯝꯗꯦ ꯑꯃꯅꯕꯨ ꯍꯦꯛ ꯁꯪꯂꯕꯗꯤ ꯐꯤ ꯁꯨꯕꯕꯨ ꯑꯣꯏꯒꯦꯔꯥ ꯆꯥꯛ ꯊꯣꯡꯕꯕꯨ ꯑꯣꯏꯒꯦꯔꯥ ꯀꯣꯜ ꯂꯤꯛ ꯐꯦꯡꯕꯕꯨ ꯑꯣꯏꯔꯁꯨ ꯁꯠ ꯁꯠ ꯂꯣꯏꯁꯤꯟꯃꯤꯟꯅꯩ ꯑꯃꯔꯣꯝꯗ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯍꯛ ꯃꯥꯟꯅꯩ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯃꯨꯡꯗ ꯆꯞ ꯆꯥꯅ ꯎꯕ ꯐꯪꯏ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯏꯕꯦꯝꯃ ꯊꯣꯏꯊꯣꯏꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯊꯕꯛ ꯆꯠꯄ ꯅꯪꯅꯅꯕ ꯆꯥꯛ ꯀꯟꯅ ꯊꯣꯡꯅꯕ ꯍꯣꯠꯅꯔꯤ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯂꯤꯕꯁꯤ ꯊꯣꯏꯊꯣꯏꯕꯤꯅ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯄ꯭ꯔꯞ ꯊꯣꯔꯛꯏ ꯍꯪꯒꯣꯏꯕ ꯂꯩꯇꯅ ꯃꯥꯡꯒꯣꯟꯗ ꯂꯩꯔꯝꯕ ꯃꯨꯔꯥ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯁꯨ ꯏꯃꯥ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯅꯣ ꯏꯆꯥꯒꯤꯁꯤꯗ ꯂꯥꯛꯂꯤꯕꯅꯤꯅꯦ ꯏꯕꯦꯝꯃ ꯊꯣꯏꯊꯣꯏꯕꯤꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯟꯗꯛꯇꯤ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯤꯗ ꯆꯥꯛꯀꯧꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯀꯝꯗꯧꯗꯣꯏꯅꯣ ꯆꯥꯛꯀꯧꯕꯁꯤꯕꯣ ꯃꯆꯥꯅꯨꯄꯤ ꯊꯣꯏꯊꯣꯏꯕꯤꯒꯤ ꯋꯥꯍꯪꯁꯤꯗ ꯅꯤꯡꯍꯟꯅꯕꯒꯨꯝ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯅ ꯍꯥꯏꯔꯛꯏ ꯈꯪꯗꯦꯗ ꯏꯕꯦꯝꯃ ꯇꯧꯗꯣꯏꯁꯦ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯤꯁꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯍꯟꯗꯛꯅ ꯅꯪꯒꯤꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯍꯥꯟꯕꯁꯨꯅꯤ ꯑꯩꯅ ꯁꯤꯐꯥꯏ ꯈꯜꯂꯗꯤ ꯂꯥꯟ ꯂꯥꯛꯏ ꯍꯥꯏꯕꯗꯣ ꯍꯦꯛ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯈꯔ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯈꯔ ꯁꯣꯟꯊꯥꯡꯅꯅ ꯊꯣꯏꯊꯣꯏꯕꯤꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯄꯥꯎꯃꯦꯜꯂꯛꯏ ꯏꯃꯥ
ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯆꯥꯛꯀꯧꯕ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯕꯨꯗꯤ ꯀꯧꯕꯤꯌꯨꯀꯣ ꯏꯃꯥ, ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯕꯨ ꯁꯦꯠꯆꯔꯣꯏ, ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇꯁꯨ ꯄꯨꯖꯔꯛꯑꯣꯏ, ꯑꯩꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯍꯥꯞꯄꯤꯒꯗꯕ ꯄꯣꯠꯁꯛꯇꯨ ꯂꯩꯕꯤꯔꯅꯨ꯫ ꯃꯃꯥꯅ ꯏꯉꯛ ꯉꯛꯅ ꯍꯪꯂꯛꯏ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯏꯕꯦꯝꯃ, ꯏꯃꯥꯕꯨ ꯋꯥꯔꯧꯔꯤꯕꯔꯣ? ꯊꯣꯏꯊꯣꯏꯕꯤꯅ ꯃꯃꯥꯕꯨ ꯋꯥꯔꯧꯕ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯎꯠꯂꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯏꯃꯥꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯋꯥꯔꯧꯒꯗꯧꯔꯤꯕꯅꯣ? ꯑꯩꯁꯨ ꯏꯔꯩꯕꯥꯛꯀꯤ ꯊꯧꯗꯥꯡ ꯃꯆꯥ ꯑꯃꯗꯤ ꯌꯥꯖꯅꯤꯡꯏ꯫ ꯑꯩꯒꯤ ꯈꯨꯗꯣꯜ ꯄꯣꯠ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯗꯨꯒꯤ ꯃꯃꯜ ꯑꯗꯨꯅ ꯇꯦꯡꯕꯥꯡꯁꯪꯗ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯇꯦꯡꯕꯥꯡꯕꯤꯈꯣ꯫ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯐꯤꯖꯝ ꯁꯦꯠꯂꯒ ꯂꯥꯛꯆꯒꯦ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯣꯏꯕꯅꯤꯅ ꯀꯥꯡꯁꯣꯏꯇ ꯑꯣꯏꯔꯕꯁꯨ ꯊꯣꯡꯂꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛꯇꯨꯗꯪ ꯆꯥꯃꯤꯟꯅꯔꯒ ꯍꯟꯖꯈꯤꯒꯦ ꯏꯃꯥ꯫ ꯃꯆꯥꯅꯨꯄꯤ ꯊꯣꯏꯊꯣꯏꯕꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯃꯃꯥꯅꯁꯨ ꯌꯥꯅꯤꯡꯏ꯫ ꯃꯆꯥꯅꯨꯄꯤ ꯊꯣꯏꯊꯣꯏꯕꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯥꯏꯔꯛꯏ, ꯋꯥꯈꯜ ꯂꯩꯈ꯭ꯔꯦꯗꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯏꯃꯥꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯅꯤ꯫ ꯊꯣꯏꯊꯣꯏꯕꯤꯒꯤ ꯃꯃꯥꯁꯨ ꯆꯠꯈ꯭ꯔꯦ, ꯊꯣꯏꯊꯣꯏꯕꯤꯁꯨ ꯍꯔꯥꯎꯅ ꯂꯩꯍꯧꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4 ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯊꯣꯏꯊꯣꯏꯕꯤꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯒꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯃꯆꯤ ꯑꯃꯗ ꯍꯪꯒꯥꯝ ꯃꯟꯕ ꯍꯣꯠꯅꯔꯤ꯫ ꯏꯉꯦꯟꯖꯥꯎꯁꯨ ꯊꯕꯛ ꯆꯠꯂꯨꯕ ꯍꯜꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯉꯁꯤꯗꯤ ꯉꯟꯅ ꯍꯜꯂꯛꯏꯗ? ꯊꯣꯏꯊꯣꯏꯕꯤꯅ ꯀꯔꯦꯝꯅꯗꯨꯅ ꯍꯪꯂꯛꯈꯤꯕꯅꯤ꯫ ꯊꯣꯏꯊꯣꯏꯕꯤꯒꯤ ꯆꯀ꯭ꯔꯤꯗꯨ ꯈꯪꯂꯗꯨꯅ ꯏꯉꯦꯟꯖꯥꯎꯅ ꯍꯪꯂꯛꯏ, ꯍꯧꯖꯤꯛꯄꯨ ꯉꯜꯂꯤꯕ꯭ꯔꯣ ꯏꯕꯦꯝꯃ? ꯅꯪꯒꯤ ꯃꯔꯩꯗꯨ ꯈꯤꯠ ꯍꯧꯔꯅꯨ꯫ ꯊꯣꯏꯊꯣꯏꯕꯤꯅ ꯏꯉꯦꯟꯖꯥꯎꯒꯤ ꯃꯇꯧ ꯌꯦꯡꯅꯤꯡꯗꯨꯅ ꯅꯣꯛꯅꯤꯡꯕ ꯈꯥꯡꯂꯒ ꯃꯈꯥ ꯇꯥꯔꯛꯏ, ꯅꯍꯥꯟ ꯃꯈꯩꯗꯤ ꯊꯦꯡꯅ ꯍꯦꯛ ꯍꯦꯛ ꯍꯜꯂꯛꯄꯗꯨꯗ ꯍꯪꯖꯕꯅꯦ, ꯌꯥꯝꯅ ꯋꯥꯔꯧꯕꯤꯅꯨ꯫ ꯊꯣꯏꯊꯣꯏꯕꯤꯒꯤ ꯃꯔꯧ ꯂꯩꯊꯥꯡꯕ ꯋꯥꯍꯩꯁꯤꯡꯗꯨ ꯊꯥꯋꯣꯏꯔꯨꯗꯅ ꯊꯣꯏꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯐꯝꯊꯔꯗꯨꯅ ꯂꯨꯄꯥ 500 ꯆꯠꯄꯤ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ꯫ ꯊꯣꯏꯊꯣꯏꯕꯤꯗꯤ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯒ ꯃꯍꯥꯛꯀꯤ ꯍꯪꯒꯥꯝ ꯃꯟꯕꯗꯨ ꯑꯗꯨꯝ ꯃꯜꯂꯤ꯫ ꯂꯨꯄꯥꯒ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯕꯣ ꯅꯪꯕꯣ? ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯑꯃꯠꯇ ꯆꯠꯂꯣꯏꯗ꯭ꯔꯣ? ꯏꯉꯦꯟꯖꯥꯎꯒꯤ ꯋꯥꯇꯥꯁꯤꯗ ꯊꯣꯏꯊꯣꯏꯕꯤꯅ ꯅꯣꯛꯐꯦꯠ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯈꯨꯠꯇꯒꯤ ꯁꯦꯜꯗꯨ ꯇꯞꯅ ꯂꯧꯔꯒ ꯁꯦꯜꯗꯨ ꯃꯁꯤꯡ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯏꯉꯦꯟꯖꯥꯎꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯂꯥꯜ ꯄꯥꯡꯕ ꯆꯠꯂꯨꯗ꯭ꯔꯕꯣ? ꯂꯥꯜꯕꯨ ꯅꯨꯡꯇꯤꯒꯤ ꯆꯠꯄ ꯌꯥꯕ꯭ꯔꯣ? ꯅꯪ ꯂꯩꯍꯧꯔꯤꯁꯤꯗꯤ꯫ ꯏꯉꯦꯟꯖꯥꯎꯒꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯅꯨꯡꯁꯤꯅ ꯐꯥꯒꯤ ꯇꯧꯔꯛꯄꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯊꯋꯥꯏ ꯇꯥꯅ ꯍꯦꯛ ꯍꯦꯛ ꯅꯣꯛꯆꯩ꯫ ꯊꯣꯏꯊꯣꯏꯕꯤꯁꯨ ꯉꯁꯤꯁꯨ ꯅꯍꯥꯟ ꯃꯈꯩꯒꯨꯝꯅ ꯉꯟꯇꯥꯅ ꯍꯧꯒꯠꯂꯤ꯫ ꯏꯉꯦꯟꯖꯥꯎ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯊꯣꯏꯊꯣꯏꯕꯤꯁꯨ ꯉꯟꯇꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯊꯕꯛ ꯆꯠꯄ ꯅꯪꯅꯅꯕ ꯆꯥꯛ ꯊꯣꯡꯅꯅꯕ ꯍꯣꯕꯦ ꯍꯣꯕꯦ ꯏꯔꯨ ꯃꯥꯏꯊꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯆꯤꯜꯂꯤꯕꯗꯨ ꯎꯕꯗ ꯍꯪꯂꯛꯏ, ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯗꯅ ꯆꯠꯀꯗꯧꯔꯕ꯭ꯔꯣ? ꯏꯍꯦ, ꯏꯀꯥꯎ ꯀꯥꯎꯏ, ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯗ꯭ꯔꯤ ꯃꯥꯜꯂꯦꯀꯣ꯫ ꯉꯁꯤꯗꯤ ꯊꯕꯛ ꯃꯐꯝꯗ ꯆꯥꯔꯅꯤ꯫ ꯀꯔꯤ ꯑꯦꯟꯁꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯉꯁꯤꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯆꯒꯦꯝꯄꯣꯝꯕꯗꯣ ꯊꯣꯡꯕꯤꯒꯦ ꯈꯟꯕ, ꯑꯗꯨꯒ ꯅꯪꯅ ꯆꯥꯗꯅ ꯆꯠꯇꯧꯔꯕ꯫ ꯏꯉꯦꯟꯖꯥꯎꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯇꯤꯟ ꯌꯣꯠꯄ ꯁꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯤꯟꯗꯨꯝ ꯌꯣꯠꯂꯤꯗ ꯑꯑꯣꯏꯕ, ꯑꯩꯅ ꯄꯥꯝꯖꯕ ꯃꯊꯦꯜꯅꯤ, ꯈꯪꯂꯗꯤ ꯅꯍꯥꯟ ꯃꯈꯩ ꯊꯣꯡꯕꯗꯤ ꯀꯩꯗꯧꯒꯦ ꯑꯗꯨꯕꯣ? ꯊꯣꯏꯊꯣꯏꯕꯤꯁꯨ ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯃꯈꯥ ꯇꯥꯁꯤꯜꯂꯛꯏ, ꯑꯍꯥꯎꯕ ꯄꯥꯝꯖꯕ ꯃꯊꯦꯜꯅꯤꯅ ꯌꯥꯝꯅ ꯇꯥꯡꯅ ꯄꯤꯖꯒꯦ ꯈꯟꯗꯅ ꯊꯣꯡꯗꯕ ꯑꯩꯅ꯫ ꯏꯉꯦꯟꯖꯥꯎꯁꯨ ꯃꯐꯤ ꯁꯦꯠꯄ ꯂꯣꯏꯔꯗꯨꯅ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯏ꯫ ꯅꯥꯇꯣꯟ ꯃꯈꯨꯜ ꯑꯅꯤꯗ ꯃꯈꯨꯠ ꯌꯦꯠꯀꯤ ꯈꯨꯠꯁꯥꯁꯤꯡꯅ ꯅꯥꯀꯜ ꯅꯥꯀꯜꯗ ꯃꯦꯟꯗꯨꯅ ꯅꯤꯡꯁꯥꯒꯤ ꯄꯨꯡꯐꯝ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯂꯛꯄ ꯌꯥꯏꯀꯣ? ꯀꯔꯤꯒꯤ? ꯍꯣꯔꯦꯟ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯈꯥꯃꯦꯟꯂꯣꯛꯇ ꯉꯝꯈꯩ ꯉꯥꯛꯄꯒꯤ ꯆꯥꯅꯅꯕ ꯈꯔ ꯊꯤꯜꯂꯨꯅꯤ꯫ ꯏꯉꯦꯟꯖꯥꯎꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯤꯅ ꯅꯨꯡꯁꯥ ꯊꯤꯅ ꯍꯥꯏꯔꯛꯏ, ꯑꯗꯣ ꯌꯥꯔꯒꯗꯤ ꯆꯥꯅꯅꯕ ꯄꯤꯔꯝꯂꯒ ꯊꯤꯟꯊꯗꯅ ꯍꯟꯕꯤꯔꯛꯎꯀꯣ, ꯏꯃꯥꯅ ꯍꯥꯏꯕꯕꯨ ꯏꯟꯗꯕ ꯌꯥꯕ꯭ꯔꯣ? ꯏꯉꯦꯟꯖꯥꯎꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯇꯥ ꯑꯁꯤꯗ ꯊꯣꯏꯊꯣꯏꯕꯤꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯣ ꯉꯁꯤꯒꯤ ꯏꯃꯥꯅ ꯊꯣꯡꯕ ꯑꯍꯥꯎꯕ ꯆꯒꯦꯝꯄꯣꯝꯕꯗꯤ ꯆꯥꯅꯤꯡꯅ ꯆꯥꯗ꯭ꯔꯦꯅꯦꯀꯣ? ꯊꯣꯏꯊꯣꯏꯕꯤ ꯋꯥꯉꯥꯡꯗꯨꯗ ꯃꯉꯛ ꯏꯜꯂꯗꯨꯅ ꯈꯨꯝꯃꯤ, ꯑꯩꯒꯤ ꯁꯔꯨꯛꯇꯤ ꯈꯔ ꯈꯥꯛꯂꯝꯃꯨ, ꯍꯣꯔꯦꯟ ꯆꯥꯔꯒꯦ꯫
ꯏꯉꯦꯟꯖꯥꯎꯁꯨ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯊꯣꯏꯕꯤꯁꯨ ꯏꯉꯦꯟꯖꯥꯎꯅ ꯆꯠꯈꯤꯕꯗꯨ ꯃꯃꯤꯠ ꯍꯦꯛ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯍꯧꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯠꯂꯦ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯕꯁꯨ ꯏꯉꯦꯟꯖꯥꯎ ꯂꯥꯛꯂꯒ ꯆꯥꯃꯤꯟꯅꯔꯒꯦ ꯈꯟꯗꯨꯅ ꯏꯉꯦꯟꯖꯥꯎꯅ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯈ꯭ꯔꯦ ꯏꯉꯦꯟꯖꯥꯎ ꯉꯥꯏꯕ ꯑꯣꯏꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯐꯃꯨꯡꯗ ꯍꯤꯞꯊꯔꯦ ꯑꯗꯨꯕꯨ ꯏꯉꯦꯟꯖꯥꯎꯗꯤ ꯍꯜꯂꯛꯇ꯭ꯔꯦ ꯏꯉꯦꯟꯖꯥꯎ ꯉꯥꯏꯅ ꯉꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯊꯔꯨꯔꯕꯅꯣ ꯍꯥꯏꯕ ꯊꯣꯏꯊꯣꯏꯕꯤ ꯈꯪꯗ꯭ꯔꯦ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯏꯉꯦꯟꯖꯥꯎ ꯍꯜꯂꯛꯂꯝꯗ꯭ꯔꯤ ꯃꯣꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯄꯨꯡ ꯌꯦꯡꯂꯨꯔꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 12:30 ꯇꯥꯔꯝꯂꯦ ꯈꯪꯍꯧꯗꯅ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯏ ꯐꯣꯟ ꯇꯧꯁꯤꯔ ꯈꯜꯂꯨꯏ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯆꯥꯗꯕ ꯃꯇꯥꯡ ꯊꯣꯛꯂꯒꯗ꯭ꯔꯥ ꯅꯨꯡꯁꯥ ꯊꯤꯕ ꯄꯣꯛꯏ ꯐꯣꯟꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯤ ꯇꯞꯅ ꯇꯞꯅ ꯏꯉꯦꯟꯖꯥꯎꯒꯤ ꯐꯣꯟ ꯅꯝꯕꯔ ꯊꯤꯗꯨꯅ ꯃꯦꯠꯂꯨꯏ ꯐꯣꯟꯗꯤ ꯆꯠꯂꯤ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯛꯇꯦ ꯍꯟꯅ ꯍꯟꯅ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯈꯤꯗ꯭ꯔꯦ ꯋꯥꯈꯜꯗ ꯈꯜꯂꯤ ꯍꯟꯗ ꯍꯜꯂꯛꯈꯤꯁꯅꯨ ꯈꯪꯒꯅꯤ ꯈꯜꯂꯨꯔꯒ ꯀꯞꯅꯤꯡꯂꯛꯏ ꯑꯍꯤꯡꯗꯨ ꯃꯈꯥ ꯇꯨꯝꯊꯕ ꯌꯥꯗꯅ ꯅꯣꯡ ꯉꯥꯟꯈ꯭ꯔꯦ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯅꯨꯄꯥ ꯑꯃ ꯃꯄꯥꯟꯗ ꯀꯧꯕ ꯇꯥꯔꯤ ꯏꯇꯩꯃ ꯍꯣꯏ ꯏꯇꯩꯃ ꯏꯉꯦꯟꯖꯥꯎꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕꯒ ꯅꯨꯡꯁꯥ ꯊꯤꯕ ꯑꯃꯁꯨ ꯄꯣꯛꯂꯛꯏ ꯏꯇꯩꯃ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯍꯣꯏ ꯏꯕꯨꯡꯉꯣ ꯇꯥꯔꯦ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯊꯣꯏꯊꯣꯏꯕꯤ ꯅꯨꯡꯁꯥ ꯊꯤꯅ ꯄ꯭ꯔꯞ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯏ ꯆꯍꯤ 15 ꯂꯦꯡ ꯑꯣꯏꯒꯗꯕ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕꯇꯅ ꯍꯦꯜꯂꯛꯏ ꯂꯥꯡꯇꯛꯅꯅ ꯍꯪꯈꯤ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯕꯨꯡꯉꯣ ꯏꯇꯩꯃ ꯇꯥꯏ ꯏꯉꯦꯟꯖꯥꯎꯗꯨ ꯉꯔꯥꯡ ꯍꯜꯂꯛꯄ꯭ꯔꯣ ꯊꯣꯏꯊꯣꯏꯕꯤꯒꯤ ꯃꯁꯥꯗ ꯅꯤꯡꯁꯥ ꯐꯨꯏꯅ ꯍꯣꯜꯂꯛꯏ ꯍꯜꯂꯛꯇꯦ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯇꯥ ꯏꯉꯦꯟꯖꯥꯎ ꯍꯣꯏ ꯉꯔꯥꯡ ꯈꯥꯃꯦꯟꯂꯣꯛꯇ ꯄꯣꯠ ꯆꯩ ꯊꯤꯟꯕ ꯆꯠꯈꯤꯕꯗꯣ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯑꯁꯤ ꯑꯅꯥ ꯈꯔ ꯌꯥꯎꯔ ꯃꯥꯜꯂꯦ ꯄꯥꯎꯗꯨ ꯇꯥꯕꯗ ꯊꯣꯏꯊꯣꯏꯕꯤꯒꯤ ꯍꯛꯆꯥꯡ ꯁꯣꯟꯊꯈꯤꯕꯒꯨꯝ ꯇꯧꯔꯛꯏ ꯈꯪꯍꯧꯗꯅ ꯀꯞꯅꯤꯡꯕ ꯂꯣꯏꯅꯅ ꯍꯪꯂꯛꯈꯤ ꯀꯔꯤꯅꯣꯅꯦ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ ꯄꯥꯈꯪ ꯃꯆꯥꯗꯨꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯤꯑꯣꯏ 9ꯒꯤ ꯍꯛꯆꯥꯡꯗꯤ ꯐꯪꯉꯦ ꯃꯗꯨꯗ ꯇꯥ ꯏꯉꯦꯟꯖꯥꯎꯒꯤ ꯍꯛꯆꯥꯡꯗꯤ ꯌꯥꯎꯗ꯭ꯔꯤꯌꯦ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯊꯣꯏꯊꯣꯏꯕꯤꯁꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯒ ꯃꯐꯤ ꯃꯔꯣꯜ ꯊꯨꯅ ꯍꯣꯡꯗꯣꯛꯂꯒ ꯊꯣꯔꯛꯏ ꯌꯨꯝꯒꯤ ꯁꯣ ꯂꯣꯟꯁꯤꯜꯂꯤ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯈꯨꯠ ꯄꯥꯏꯔꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯆꯤꯡꯅꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯀꯅꯥ ꯆꯠꯅꯈ꯭ꯔꯦ ꯏꯇꯩꯃꯁꯨ ꯆꯠꯁꯤ ꯂꯥꯛꯑꯣ ꯄꯥꯈꯪ ꯃꯆꯥꯗꯨꯁꯨ ꯊꯣꯏꯊꯣꯏꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯍꯣꯕꯦ ꯆꯠꯃꯤꯟꯅꯈꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯇꯥꯕꯤꯔꯦ ꯅꯤꯉꯣꯝꯕ ꯃꯥꯂꯌꯥ ꯆꯅꯨꯗꯒꯤ ꯃꯁꯥꯃꯛꯅ ꯏꯖꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯌꯥꯝꯅ ꯐꯖꯩ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯣꯡ ꯁꯥꯔꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯁꯥꯒꯠꯄ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯍꯋꯥꯏꯕꯝ ꯖꯥꯟꯗꯣꯗꯒꯤ ꯃꯁꯥꯃꯛꯅ ꯏꯖꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯒ ꯃꯃꯤ ꯇꯤꯚꯤꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯍꯋꯥꯏꯕꯝ ꯖꯥꯟꯗꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯃꯩꯔꯤꯗꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯕ ꯐꯣꯜ ꯇꯥꯗ꯭ꯔꯕ ꯑꯪꯀꯅ ꯆꯠꯇꯅ ꯄꯥꯏꯁꯤꯜꯂꯛꯈꯤ ꯐꯩꯔꯦꯜ ꯊꯥꯒꯤ ꯑꯉꯥꯎꯕ ꯂꯤꯆꯤꯟꯒꯨꯝ ꯆꯍꯤ ꯀꯌꯥ ꯈꯥꯡꯂꯕ ꯃꯇꯨꯡꯗ ꯀꯩꯗꯧꯔꯨꯒꯕꯅꯣ ꯍꯥꯏꯅ ꯖꯃꯨꯅꯥ ꯑꯍꯟꯁꯤꯡꯒꯤ ꯌꯥꯊꯪ ꯏꯟꯈꯤꯕꯅꯤ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯋꯥꯌꯨꯡꯕ ꯅꯨꯃꯤꯠꯇ ꯊꯥꯕꯜꯒꯤ ꯃꯉꯥꯜꯕꯨ ꯌꯦꯡꯂꯒ ꯑꯉꯧꯕ ꯁꯤꯡꯒꯥꯔꯤ ꯃꯈꯣꯡꯗ ꯐꯝꯂꯤꯉꯩ ꯂꯥꯛꯈꯤꯕꯅꯤ ꯄ꯭ꯔꯦꯝ ꯂꯥꯏꯔꯤꯛ ꯑꯃ ꯄꯤꯕ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯃꯤꯟꯅꯈꯤ ꯄꯨꯈ꯭ꯔꯤꯗ ꯄꯨꯝꯕꯨꯝꯅꯅ ꯁꯥꯠꯄ ꯑꯉꯥꯡꯕ ꯊꯔꯣ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯌꯦꯡꯃꯤꯟꯅꯈꯤ ꯋꯥꯄꯜ ꯃꯇꯣꯟꯗꯒꯤ ꯅꯤꯡꯉꯥꯏꯕ ꯂꯩꯇꯅ ꯂꯤꯈꯠꯂꯛꯂꯤꯕ ꯊꯥꯖꯗꯨꯅ ꯄꯨꯈ꯭ꯔꯤꯒꯤ ꯏꯌꯥꯏꯗ ꯇꯥꯕ ꯎꯔꯒ ꯑꯅꯧꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃꯁꯨ ꯏꯔꯣꯜꯅꯨꯡꯗ ꯂꯩꯕ꯭ꯔꯥ ꯈꯟꯈꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯍꯩꯅꯤꯖꯝ ꯄꯥꯝꯕꯤꯗꯒꯤ ꯈꯪꯍꯧꯗꯅ ꯈꯣꯡꯂꯛꯈꯤ ꯂꯝ ꯈꯨꯅꯨ ꯑꯃ ꯀꯨ ꯂꯥꯞꯇꯛꯅ ꯑꯃꯁꯨ ꯁꯩꯈꯨꯝꯂꯛꯈꯤ ꯀꯨ ꯍꯥꯏꯔꯛꯈꯤ ꯄ꯭ꯔꯦꯝ ꯃꯇꯝꯁꯤꯕꯨ ꯀꯌꯥꯝ ꯊꯦꯡꯂꯕ ꯈꯨꯗꯥꯡꯒꯤ ꯘꯔꯤ ꯌꯦꯡꯉꯤ ꯄꯨꯡ 4 ꯇꯥꯔꯤ ꯆꯠꯂꯒꯦ ꯍꯥꯏꯔꯛꯏ ꯈꯨꯝꯈꯤ ꯖꯃꯨꯅꯥ ꯆꯠꯂꯣ ꯍꯌꯦꯡ ꯀ꯭ꯂꯥꯁ ꯅꯪꯅꯕ ꯂꯥꯛꯅꯁꯤ ꯐꯥꯏꯅꯦꯜ ꯃꯥꯔꯛ ꯋꯥꯡꯕ ꯇꯥꯟꯅꯁꯤ ꯄ꯭ꯔꯦꯝ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯏꯅꯦ ꯋꯥꯒꯤ ꯀꯣꯟꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯆꯠꯈꯤ ꯖꯃꯨꯅꯥꯁꯨ ꯇꯞꯅ ꯆꯪꯂꯛꯂꯦ
ꯊꯥꯕꯜꯒꯤ ꯃꯉꯥꯜꯗ ꯐꯛ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯇꯣ ꯎꯔꯛꯏ ꯀ꯭ꯂꯥꯁ ꯂꯦꯛꯆꯔ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯤ ꯀꯣꯂꯦꯖꯇ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯀꯌꯥꯗ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯈꯤꯕ ꯄ꯭ꯔꯦꯝꯅ ꯂꯥꯛꯄ ꯎꯕꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯣꯐꯤ ꯊꯛꯀꯦ ꯍꯔꯥꯎꯅ ꯂꯥꯡꯅꯈꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯀꯥꯟꯇꯤꯟꯗ ꯍꯔꯥꯎꯅ ꯊꯛꯃꯤꯟꯅꯈꯤꯕ ꯆꯥ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯤ ꯅꯣꯡꯃꯁꯨ ꯖꯨꯂꯣꯟꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯄꯤ ꯄꯂꯥ ꯑꯅꯤꯁꯨꯕ ꯁꯩꯐꯝꯗ ꯐꯤꯖꯤꯗ ꯀꯤꯔꯝꯕ ꯈꯨꯗꯣꯞ ꯏꯁꯩ ꯂꯣꯏꯕꯒꯤ ꯐꯤ ꯊꯨꯞꯆꯤꯟꯕꯗ ꯊꯦꯡꯅꯈꯤꯕꯅꯤ ꯉꯛꯈꯤꯕꯅꯤ ꯁꯣꯔ ꯑꯃꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯈꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯄꯤꯈꯤꯕꯅꯤ ꯆꯝꯂꯕ ꯋꯥꯈꯜꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥꯎ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗ ꯑꯍꯜꯁꯤꯡꯒꯤ ꯌꯥꯊꯪ ꯏꯟꯈꯤꯕꯅꯤ ꯉꯁꯤ ꯆꯍꯤ 3 ꯍꯦꯜꯂꯛꯂꯦ ꯑꯉꯥꯡ ꯂꯩꯔꯕꯅꯤ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯁꯩꯐꯝ ꯑꯃꯒꯤ ꯃꯔꯤ ꯊꯣꯛꯅꯔꯛꯂꯦ ꯖꯃꯨꯅꯥꯁꯨ ꯊꯣꯔꯛꯂꯦ ꯀꯣꯏꯅ ꯌꯦꯡꯕꯗꯤ ꯌꯦꯡꯖꯩ ꯀꯅꯥ ꯎꯗꯦ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯀꯅꯥꯅꯣ ꯑꯃꯅ ꯀꯧꯔꯛꯏ ꯖꯃꯨꯅꯥ ꯅꯪꯒꯤ ꯄꯨꯟꯁꯤ ꯍꯣꯡꯂꯝꯂꯦꯅ ꯍꯪꯒꯠꯅ ꯌꯦꯡꯈꯤ ꯃꯤꯐꯝ ꯄꯥꯛ ꯍꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯦ ꯋꯥ ꯉꯥꯡꯖꯕ ꯉꯝꯗꯕꯒꯨꯝ ꯇꯨꯃꯤꯟ ꯂꯦꯞꯂꯤ ꯊꯃꯣꯏꯗꯒꯤ ꯃꯈꯣꯜ ꯊꯣꯛꯇ ꯍꯤꯛꯅ ꯀꯞꯂꯤ ꯅꯤꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯖꯃꯨꯅꯥ ꯅꯪꯒꯤ ꯈꯨꯗꯣꯞꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯗ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯑꯗꯨꯕꯨꯅꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯐꯤꯖꯤꯗ ꯀꯤꯈ꯭ꯔꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯄꯨꯗꯨꯅ ꯆꯠꯄꯗ ꯃꯥꯡꯒꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯋꯥꯖꯕ ꯉꯁꯤꯗꯤ ꯑꯋꯥꯕꯁꯤꯡꯗꯣ ꯀꯣꯛꯂꯦ ꯆꯍꯤ 3 ꯍꯦꯜꯂꯛꯂꯦ ꯅꯪꯒ ꯎꯅꯈꯤꯗꯕ ꯄꯨꯟꯁꯤꯁꯦ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯑꯩꯅ ꯊꯧꯗꯥꯒꯗꯕ ꯃꯤꯑꯣꯏ ꯀꯌా ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯔꯤ ꯈꯨꯗꯣꯞꯁꯤꯒꯤꯗꯃꯛ ꯑꯩꯅ ꯋꯥꯕꯅꯤ ꯉꯁꯤꯗꯤ ꯃꯤꯀꯨꯞꯁꯤꯗ ꯄꯨꯝꯅꯃꯛ ꯀꯣꯛꯂꯦ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯄꯨꯝꯅꯃꯛ ꯀꯣꯛꯂꯦ ꯑꯗꯨ ꯍꯤꯡꯅꯕꯒꯤ ꯄꯨꯟꯁꯤꯗ ꯑꯁꯥ ꯀꯌꯥ ꯁꯥꯒꯠꯈ꯭ꯔꯕ ꯋꯥꯈꯜ ꯑꯗꯨꯃꯗꯤ ꯀꯥꯏꯈꯔꯦ ꯏꯄꯥꯡ ꯌꯥꯎꯖ ꯍꯤꯡꯕ ꯇꯥꯔꯦ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯅꯪ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯤꯀꯣ ꯃꯌꯥꯝꯅ ꯀꯧꯔꯛꯏ ꯖꯃꯨꯅꯥ ꯅꯪ ꯅꯊꯟꯇ ꯂꯩꯖꯍꯧꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯖꯃꯨꯅꯥ ꯐꯤꯡꯂꯞꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯦꯝ ꯁꯦ ꯈꯨꯗꯣꯞꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯊꯝꯂꯣ ꯑꯩꯅꯤ ꯈꯟꯕꯤꯌꯨ ꯃꯁꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯝꯐꯝ ꯂꯩꯇꯔꯦ ꯃꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯂꯤꯕ ꯃꯈꯩ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯅꯤꯡꯖꯕ ꯄꯨꯝꯅꯃꯛ ꯀꯥꯎꯗꯔꯤ ꯅꯤꯡꯁꯤꯡꯕꯤꯌꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯜꯂꯒ ꯇꯤꯟ ꯌꯣꯠꯊꯔꯒ ꯍꯥꯏꯔꯛꯏ ꯄ꯭ꯔꯦꯝ ꯃꯇꯝꯗꯣ ꯑꯩꯅ ꯅꯪꯕు ꯈꯟꯗꯦ ꯍꯥꯏꯅꯗꯤ ꯈꯟꯒꯅꯨ ꯑꯩ ꯆꯠꯂꯦ ꯃꯍꯧꯁꯥꯒꯤ ꯒꯧ ꯒꯧ ꯈꯣꯡꯊꯥꯡ ꯐꯖꯕ ꯆꯤꯡꯂꯦꯝꯕ ꯀꯔꯤꯃꯠꯇ ꯍꯟꯊꯔꯝꯗꯕ ꯎꯕꯗ ꯀꯜꯂꯛꯈꯤ ꯉꯁꯤꯅ ꯆꯍꯤ ꯇꯪꯈꯥꯏ ꯍꯦꯜꯂꯕ ꯇꯨꯡꯁꯤꯗ ꯀꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕ ꯋꯥꯈꯜꯅꯣ ꯑꯁꯦꯡꯕ ꯃꯄꯨꯔꯣꯏꯕꯗ ꯄꯥꯞ ꯂꯝꯖꯕ ꯑꯣꯏꯅ ꯊꯣꯛꯂꯕ꯭ꯔꯥ ꯈꯟꯖꯈꯤ ꯈꯪꯍꯧꯗꯅ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯇꯝꯊꯤꯔꯤꯕ ꯆꯤꯟ ꯀꯨꯀꯤꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞꯄꯨ ꯃꯨꯠꯊꯠꯂꯒꯦ ꯈꯟꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯈꯜꯂꯛꯄ ꯋꯥꯈꯜꯗꯣ ꯃꯦ 3ꯗꯒꯤ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤ ꯃꯄꯨꯔꯣꯏꯕ ꯃꯍꯦꯟꯗ꯭ꯔ ꯆꯠꯈꯤꯕꯅꯤ ꯈꯨꯟ ꯉꯥꯛꯄ ꯑꯣꯏꯅ ꯃꯄꯥꯎ ꯇꯥꯈꯤꯗꯔꯦ ꯁꯤꯔꯕ꯭ꯔꯥ ꯆꯪꯂꯤꯕ꯭ꯔꯥ ꯈꯪꯗꯔꯦ ꯃꯦꯔꯥꯒꯤ ꯊꯥꯕꯜꯁꯤꯅ ꯋꯥꯔꯕ ꯄꯨꯛꯅꯤꯡꯕꯨ ꯏꯪꯍꯟꯕ ꯉꯝꯗꯔꯦ ꯂꯧꯔꯣꯛ ꯃꯇꯝꯒꯤ ꯑꯣꯏꯕꯅ ꯋꯥꯖꯔꯕ ꯈꯨꯟꯖꯥꯁꯤꯡꯅ ꯂꯧꯕꯨꯛꯇ ꯊꯕꯛꯁꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯤꯔꯛꯏ ꯃꯤ ꯍꯥꯠꯄ ꯃꯤ ꯐꯥꯕꯁꯤꯅ ꯂꯥꯟꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯂꯥ ꯑꯌꯤꯡꯕ ꯅꯨꯃꯤꯗꯥꯡꯁꯦ ꯊꯃꯣꯏ ꯃꯩꯁꯥ ꯂꯥꯡꯉꯛꯏ ꯍꯨꯃꯥꯡ ꯏꯔꯤꯛ ꯀꯥꯔꯛꯏ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕ ꯃꯃꯥ ꯃꯆꯥ ꯀꯥꯏꯅꯕ ꯀꯌꯥꯒꯤ ꯑꯋꯥꯕ ꯃꯤꯀꯞ ꯈꯣꯜꯅ ꯃꯩꯇꯩ ꯖꯥꯇꯤꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯔꯛꯏ ꯀꯨꯝꯁꯤ ꯀꯨꯝꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯍꯦꯟꯅ ꯐꯖꯕ ꯁꯦꯠꯆꯗꯨꯅ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎ ꯏꯄꯥꯝ ꯂꯝꯗꯝ ꯆꯠꯆꯕꯗꯨ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯀꯔꯝꯅꯕꯨ ꯆꯠꯁꯤꯒꯦ ꯀꯥꯏꯅ ꯃꯤꯀꯞ ꯈꯣꯜ ꯀꯌꯥꯒꯤ ꯃꯔꯛꯁꯤꯗ ꯄꯨꯟꯁꯤꯅ ꯀꯔꯝ ꯈꯥꯡꯁꯤꯒꯦ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯗ ꯄꯤꯒꯗꯕ ꯕꯣꯔꯗꯤ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯀꯨꯀꯤ ꯌꯦꯛꯅꯕꯒ ꯂꯥꯟꯊꯦꯡꯅꯕꯗ ꯅꯇꯨ ꯅꯥꯝꯃ ꯇꯦꯛꯇꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ ꯖꯃꯨꯅꯥ ꯇꯥꯔꯛꯂꯤꯕ ꯄꯤꯗꯣ ꯇꯩꯊꯣꯛꯄꯁꯨ ꯇꯧꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯂꯤ ꯃꯃꯧꯗꯣ ꯃꯅꯦꯝ ꯀꯧꯕ ꯊꯣꯛꯂꯛꯄꯅꯤ ꯃꯅꯦꯝꯒꯤ ꯃꯇꯧꯗꯣ ꯎꯕꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯤ ꯃꯃꯧ ꯅꯨꯄꯤꯅ ꯇꯞꯅ ꯀꯧꯔꯛꯏ ꯑꯕꯣꯛꯕꯦꯝꯃ ꯀꯔꯤ ꯈꯟꯕꯤꯔꯤꯕꯅꯣ ꯑꯌꯤꯡꯕꯁꯤꯗ ꯆꯥꯛ ꯂꯣꯏꯔꯦ ꯏꯪꯂꯕꯗꯤ ꯆꯥꯕ ꯅꯨꯡꯉꯥꯏꯔꯣ ꯖꯃꯨꯅꯥ ꯅꯤꯡꯉꯝꯗꯕ ꯀꯌꯥꯅ ꯊꯜꯂꯕ ꯊꯃꯣꯏꯗꯣ ꯐꯥꯖꯤꯟꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯃꯧꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯥꯛꯂꯤꯕ ꯃꯔꯤꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯆꯪꯈꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯩ ꯍꯧꯖꯤꯛ ꯇꯥꯕꯤꯔꯦ ꯍꯋꯥꯏꯕꯝ ꯖꯥꯗꯣꯗꯒꯤ ꯃꯁꯥꯃꯛꯅ ꯏꯖꯕ ꯃꯇꯝꯁꯤꯒ ꯌꯥꯝꯅ ꯆꯨꯅꯕ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯑꯔꯣꯏꯕꯗ ꯑꯩꯒꯤꯁꯨ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪꯒ ꯄꯥꯊꯣꯛꯆꯒꯦ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯁꯛꯈꯪꯂꯛꯄꯗ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗꯒꯤ ꯎꯔꯤꯄꯣꯛ ꯂꯝꯕꯤꯗ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯀꯤꯂꯣꯃꯤꯇꯔ 8ꯃꯨꯛ ꯍꯥꯏꯊꯔꯒ ꯂꯝꯁꯥꯡ ꯀꯩꯊꯦꯜ ꯂꯩꯔꯦ ꯂꯝꯁꯥꯡ ꯀꯩꯊꯦꯜꯗꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯀꯤꯂꯣꯃꯤꯇꯔ 1 ꯆꯠꯂꯒ
इम्फाल वेस्ट डिस्ट्रिक्ट की मनुंग चनबा अखाम हाइबा खुंगंग दु लेरे खुंगंग असिदनी इबिथोई की मयुमसु मतमदु अयुकी पुंग 10 मुक तारक मतमनी नखोय वखल खरदी खनबा फबनी कोई बुंगो नसल नुपी की लुहोंगसु लेबाकी इरांगसिदा मसु तान होंग मंगमखिद्रे हंदकी चाकौबा असिददी लेबाकी ओइना येंगलगा चाकौबदुमक कौद्रबसु महाकी अवाट अपा खरदी पीबी गिसिर खली नपादुना लेरमदना इतेंग पांगबिनी हाबिसु नता ममा इबिथोई की वाही खरसिदा मांगोलदा फांसांग अमदा फमलिबा मचानुपा इंगोसु खुंफम खंगदना तुमिना लई इमुंगदा माफी मरोल यमसिंदुना लोइसेलंबा ममौ निपी थाजमानबिना मनेमबोकी वाफमदु ताबदा परपरप थोरक्तुना थोंजिन मयादा लेप्तुना पाखुमपिदई अबो नचानुपासी लेंगाकी क्वार्टर लेत्रबदी महाकी मथौसिदा अकायब लाकदबा मोंग खर लेरी अदुदा तौबनी इबेमगी अवाट अपा खरदुना इरांग सिना नेमथरकलगा मथंगी चहीदर कइनो तौबा हाइबदुनी थमोइदा वा फुंबा हाइतबी इबिथोइनी लेबाकना सखंगविबा अदुमक नत्रबसु लेकाइगी ओइना थोइदोंना अचुम अराल मसखंगबी अमा ओइना महाकपु सखंगनारिबिनी मचानुपाना पुलिस अमा ओइजरबसु मपा नौना काइना होरबा मचा सिंगबु योंगनबा मी अममम ओइननबु होनबदा ख्वाइरंबल कैथेल थोक्तुना नोमगी चरा अनि सुना फंगनबु होनखिबदु असुम हाइनबी ओइखिदुना मचानुपाना थबक तौदुना मयुम मकै पालबदसु कैथेल फंबतु उ याददुना लेरिबनी मचा ममौना लाई लाइसु तमजरे हाइबतनी अचुम अराल अमदी लेबाकी ओइबा वाफमददी इबिथोइबु नमथबिनबा मी अतांगबनी इबिथोइना ममौनि पीगा अवाय अखम तौनबगी महुत मचानुपादा हाइफेट येंगलगा मखा तारे अचुम बलम चटपा हाइबसे कनाबसु किरोइदबनी नखोइना नथौ पांगथोकपदा किरिबसी इमादी पामदी कोइ बुंगो ममौनि पी थाजमानबिसु मखा तारमदना इमुंगदा फत चंगखिदुना मागी लोइसिनगदौबा थबकतु अदु मखा चथखि इंगोदी इम्फाल पुलिस स्टेशन सब इंस्पेक्टर ओइना थौपुरी चलीब चाही 2019 की मेगी तांग अहुमदगी म्यांमारदगी हाइजिलक्पा मिटोप कांगबु अमना मितैसिंगी मथक्ता खंगहौदर लांदारक्तुना कांग खोंग चाइदुना लांजिनरिबा मरक्सिदा अमुक्सु मिसी मिना कया यावरिबनी मदुदा लेंगांगना था तरुक मपुंग भारकलबा इरांग असिबु लोइसननबा होनबिदे हाइदुना मियामना लेंगाकी मथक्ता मखल मखा कयागी पेंदबगी खोंजंग चंगसिनरी असिगुंबा मणिपुर की ओरकलिबा इरांग मता असिदा अहिंग नुंथिल हाइबा खाइदना असौ असांगी याथंगदा मथौ हेना चिलकपदगी महाकी नुपी थाजमानबिगी चक्रीदगी तंगाइ फदना इंगोसु क्वार्टरदा लेनिंगखिबनी ममागी वाफमदुदा थैदोंना येलुबा तौदना इंगोना हाइफम तौफम खंगदना खुमलै खंगद्रेदे इमा अइसु युमदा लेनिंगलिबनी लेबाकी ओरकलिबा फिबम असिदा याददन तौरिबनी कैदौरगे कयाम कुइरुनी हाइगे इरांग सिन हेक नेमथरकपगा युमदा अमुक लेरबसु याय ममा इबिथोइगी अचुम माइकैदा तौबंगंबा अमदी हनबा नाइदबा मथौना मुन्ना खंगलबा इंगोसु ममागा कुइना अवाय अखुम तौनगदबा तल्ली मरमदुना यारिबा मखै वारोइ सिन ताननबा होनै कोंथोंग मयादा पुलिस की जिप्सी अनि खामलगा खोंजेल हौना खोंनै ती लोरे लोरे ngakta ngairo ko ingona khamlariba jipsi ani duda tonglakliba mi singdu taanaba lauki imungda onsinduna mahaki ni pi thajaman bi da makha tari loidibara nangbo setna innaba khara yawdi yare ne awatpa singdu kona muk laurasine thajaman bisu kari kari no achoba khawjaw ani yaladuna machanupa apikpa aduma posiladuna hobe hobe thore bobo ki masu na yekanu ko इबेथोइना संगसिनदुना अपिकपा मसुदु मकोक्ता नाथबिरदुना मखजाइदा नोंसीना मुक्तंग चुपीखि इंगोसु ममादा चलुखि हाइरमलगा थोखरे थाजमान मिसु चतखरे लेबाकी इरांग सिना नोंग नोंमगी लाल सुकनसे लगली इबेथोइसु लेबाकी ओइबा थबक थरम सिंगदि चिथब लेते लेकाइगी निपि सिंगी लुचिंगबि ओइदुना ngamjaba चेंग फिरोल अमदि लुपा खरा खरा खाइदुना अवा अना तारबा सिंगदा चंगजे फम लौदुन लेरिबा मफम सिंगदा कोइना चतुना तेंबांग बचतली लेंगांगना इरांग फरे हायरबसु मितैना खुंदारिबा चिंखोंग चिंगियागी खुल कयादा बोम नोंमै कपसलकबसु लेपा लेते मरक्सिदा इबेथोइगी मचानिपि इबेमसु मबुंगा मनमगना लेंगाकी क्वार्टर थोखरबनिना ममागी मनाक्ता लाक्तुना ममाबु हे हे यंगसिनबिरदि लेबाकी इरांग असिदा ममाबु चेक्सिननबा थेमजिलरे लमदम असिदा चिंखोंग चिंगियादा लेप्तर लांदारक्तुना मियामना अवा अना तानरिबसिंग असि लेंगा असिना मपुंग फाना लाक्सिन मंगमद्रिबा सिगी खंदुना ngasi numidang sidi lengaki mathok sangbu oina manipur pumda leiriba mama oibi khudimangna maira paiduna khwarebal kaithel tamna chanaga dauri madugi damak mangjauna na khun khungi lekai lekai khudingi maira paibi singda sie thaduna khangan nakhre
पाव चेदा पाक सना हाबनखरे इबेथोइसु कंखल कैथेल ngन कुमलकलगा नुमिदांग वारम चा ngंताना चाथोक्तुना मैरा पाइबिगी संगलेन थोरकले मैरा पाइबिगी संगलेनदा नपी मयामसु मैरा सादुन लेनरमली नुमिदांगी पुंग तेरे तासिलकले मतम यौरे हाइदुना नपी मयामसु अमगा मगा कौथोकनदुना मरांग मरांग तौनरकले साब लोइरबा मैरा सिंग अदु नुपी अमममना पाइनदुना मै चमखनदुना चटपा हौनखरे लंबी लमजाव यौरपददी नुपी चा कयाना मखुत्ता मैरा पाइदुना इम्फाल मयोल तमना लांगनबा हौनरमले लंबी लंफांग अममदगी थोकनरकपा मैरा पाइबी कयाना मथंग मथंग समजिनरकपदा सांख्रब लंबी लमजाव अदुमा मैगी चिंगलाई अमगुमना उखरे उरिपोक यौरपदा मैरा पाइदुना चलमलिबा मियांगदु लांग हेंगलई ख्वाइदगी ममांग इथंग थंगलिबा चेराब को योक्सिरलिबा ममांग थंगमसिंगदु सिपाहीसिंगना मखा ताना चप्पि याररोय हाइदुना अकल मोंगद मुंगनरी परेंग परेंग चंदरंबा मैरा पाइबिसिंग मथंग मथंग काखनरकपना सिपाहीसिंगी मफमदा तक्सिलक्तुना कंगलागी नोंचुप थंगबा सनथोंग मनाक योक्सिलखरे मैकई कयादगी चंगसिनरकपना इम्फालगी मफम खुदिमक्ता मैरातना पिक थनखरे अमरोमददी मिटैना लेरिबा मफम खुदिमक्ता मैगी इचाव थोकपगा पांखकनखरे खंगौदना अहोब मखोल मथंग मथंग तारे मैखुना पुंगम ममसिलै मरा पाइबी कया अमना मैकई सलाइ खंगदना चेनबसु याउरी कया अमना सिपाहीसिंगदा ओनसिनदुना लावबा खोंगबा तौदुना खुतुमसिंगदुना चोंसिनरी मफम खरदना असो अपन याउबगे मिकप मिराव खोलना निल्ली कना अमना लाकमिनबसिंग थीदुना कोचियन चेनरी असुक यामख्रबा मीगी इचाव मरकसिदा असोक अपन पुननबा एम्बुलेंस की मखोलसु लेपनाइदना तारी मिकप मिराव खोल मिथुप्पी मैखुता नतना नोंमैसु याउना कापगी खोंजेल असोक अपन हेनबगी होनबगी एम्बुलेंस की खोंजेल मैयाम असिना अचौब मालेमगी अहुमसुम लंजाव अमगुमख्रे मरकसिदा इंगोसु मथक थोंगमु याथंगदगी माकी मथौ पांथोकपो ओइना मियामदुबु लाक्सिनबदा माहकसु याउरी नुपी कया असोपन नंगनखरे पुलिस सिपाही कयासु असौ अपन याउनरे पुलिस की गाड़ी कया मई थाखरे लायंग संगसिंगदा असोपन तना पिक थननखरे नुमिदांगी पुंग 13 मुक तारकु मतमनी इबेमसु माकी मपुरोबगा रिम्स की कैजुअलिटीदा होबी होबी संगसिलै असोप मयामगी मरक्ता ममा इबेथोइना फमु मथक्ता ऑक्सीजन हापलदुना यतारिबदुगी मनाक्ता चंगसिलै मियामना योमसिनदुना वखल तादन लैरिबा मामाबु उरगा तनिकलबा खोंजेल कौरी इमा नंगना तौरिबसिबु करिनो लेरंबा डॉक्टर अमना इबेथोइगी ममाइदा उपसिलंबा ऑक्सीजन की मास्क तमना लौथोखी इबेमना ममा इबेथोइगी मसा पाइदुना येंगलुरगा कपलदुना डॉक्टर अदु हंगलै डॉक्टर इमा सिबु कनबंग महुदरे डॉक्टर अदुना अवाबगी नक्सा अमग लोइनाना उहाई खरसी हारमलगा थोखरे इबेमसु ममाबु कौरदुना नोंग खोंबगुम कपलगले इमा हंदकी निगोल चाकौबसिदी चाकौद्रबसु नसागे करिगुम खरा तंबिगिनी हारमदाइने इमा इबेमगी मिकप मिराव खोलसिदा लेरबलिबा मिपुम खुदिमंगना मपी तैथोक्तुना तुमिन तुमिन कपनरी इबेमसु कपलदुना मोबाइल फोनदा मबुंग पाव फावनबु होनरी अदुबु माकी मबुंग इंगोसु फोन चतखिदरे माकी मनम थाजमानबिदा फोन अमुक तौदुना येंगी मनमगी फोनसु चतखिदरे मथंगी निमितदी लेबाक मियामना इबेथोइ लेखिदबगी जॉइंट एक्शन कमिटी अमा सेमदुना इबेथोइबु नोंमिना कापखिबा निमित तुगी पुलिस तुगी मथक्ता चेराक पीदिबे फावबा इबेथोइगी हक्चांग लौखिरोय हाबिगी वारेब लौखरे हौजिक्ति मियामना निंफुं ngangnarambadagi इफोंग फोंगना पाउचेदा हामनरगले मियामगी वाकत मिफमदसु ईदुना पाइनरगले मदुदी नुपी हापा पुलिस सब इंस्पेक्टर इंगोबु लेंगांगना चेराक पीगेदबनी मियामगी मरक्ता वाकत मिफम फंबा याउरिबे इबेमना ममा लेतबा निमितुदा मबुंग अमसुंग मनमगी मफमदा फोन हन्न हन्न तौबदा स्विच ऑफ तो लेखिबदु हन्न हन्न निंगसिंगी पुनमपो खुरमजरी राजकुमारी संध्यारानीदगी वारी मचा अमगा मु ताबिरसे अहमक्तदा ममी टीवीबु हेंगबीबा पुनमपो राजकुमारी संध्यारानी कोकनोना खुरमजरी थरमसना सरुक याजबा ओइना वारी मचा मा पाथोकजरी वारी मचागी ममिंग लाइबक्किनी खंदुना हिंगलगद्रा इबोहल शहर के संजाव पाइबा मगी युम सात हैबा चलुबगी लेकाइगे अंगांग खरगा साइकिल अममम थौरदुना युमदा हलकली मखोइगी मरक्तगी आनंद हाइरई तासो ngasiಗೆ सात हैबगी nga thongbado aidi yamna chaman khidana cycle ga si thawbo ngamdreda nungsit mairam onduna thawbo oire wabana loire aidi ibo holna nokphet tawna ibo nang su phangjada chacha dawna hat mikhai mai haide do ani inkhai phujalabani lengba ngamnaroine hairakpada mayamdo wa lawna nokladuna khulgi lambi duda haijanlakli ananna makha tarai तासो इम्फाल मचा सिंसे कमाइना पैसा तानबनो असुक यामना पैसा पाइनरिबसिबो
ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯆꯦꯛꯀꯤ ꯌꯨꯝꯁꯤ ꯃꯁꯤꯡ ꯊꯤꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕ ꯌꯨꯝꯗꯨꯁꯨ ꯃꯊꯣꯜ ꯃꯔꯤ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏ ꯄꯩꯁꯥꯗꯤ ꯍꯥꯏꯐꯦꯠ ꯄꯥꯏꯕꯖꯥꯠꯅꯤꯀꯣ ꯑꯩꯈꯣꯏꯁꯨ ꯃꯣꯏꯗꯧꯅ ꯄꯥꯏꯅꯕ ꯑꯁꯨꯛ ꯀꯟꯅ ꯁꯨꯔꯤꯕꯁꯤꯗꯤ ꯅꯪꯒꯤꯗꯤ ꯍꯌꯦꯡ ꯃꯊꯣꯜ 5-6 ꯋꯥꯡꯅ ꯁꯥꯅꯕ ꯀꯟꯅꯁꯨ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯅ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯔꯛꯇꯨꯅ ꯃꯊꯪ ꯆꯪꯅꯈꯤꯗꯨꯅ ꯏꯕꯣꯍꯜꯁꯨ ꯃꯝꯂꯤꯗꯨꯗ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯊꯔꯛꯏ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥꯅ ꯃꯄꯥꯟ ꯊꯣꯛꯄ ꯐꯥꯎ ꯉꯝꯅꯗ꯭ꯔꯕꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯁꯨꯃꯥꯡꯒ ꯊꯣꯛꯇꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯍꯪꯆꯤꯠ ꯂꯥꯡꯅꯔꯤ ꯁꯨꯟꯗꯔꯤ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯛꯇꯨꯅ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯂꯦꯞꯇꯨꯅ ꯃꯆꯥ ꯁꯨꯝꯅꯕ ꯍꯣꯠꯅꯔꯤ ꯑꯉꯥꯡ ꯑꯇꯩꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯕ꯭ꯔꯥ ꯕꯥꯖꯤꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯏꯕꯣꯍꯜꯅ ꯇꯞꯅ ꯍꯪꯂꯛꯏ ꯂꯥꯏꯔꯤꯛ ꯄꯥꯍꯧꯔꯤ ꯑꯉꯥꯡꯁꯤꯡꯗꯤ ꯕꯥꯖꯤꯁꯨ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯥꯎꯇꯣꯝꯕꯒꯤ ꯄꯔꯤꯈ꯭ꯌꯥꯗꯣ ꯅꯤꯡꯊꯧꯀꯥꯕꯗꯒꯤ ꯍꯧꯔꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯐꯤꯗꯣ ꯈꯔ ꯊꯤꯗꯣꯛꯄꯤꯔꯨꯔꯣ ꯍꯥꯏꯅ ꯁꯨꯟꯗꯔꯤꯅ ꯈꯨꯝꯂꯛꯏ ꯏꯕꯣꯍꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯈꯪꯗ꯭ꯔꯦ ꯏꯉꯥ ꯏꯉꯦꯜ ꯌꯧꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯖꯤꯡꯒꯕꯥꯜ 2 ꯂꯩꯗꯨꯅ ꯌꯨꯝꯊꯛꯁꯤꯁꯨ ꯁꯤꯟꯗꯣꯛꯍꯧꯒꯦ ꯈꯜꯂꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯡꯖꯨ ꯊꯥꯗ ꯌꯨꯝꯁꯤꯁꯨ ꯂꯩꯕ ꯌꯥꯔꯔꯣꯏ ꯀꯨꯏꯔꯕꯅꯤꯅ ꯃꯐꯨꯠ ꯍꯣꯖꯤꯜꯂꯛꯂꯦ ꯍꯥꯏꯕꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯨꯟꯗꯔꯤꯅ ꯄꯪꯆꯥꯎ ꯆꯥꯎꯗ꯭ꯔꯕꯁꯨ ꯑꯃ ꯄꯤꯛꯇꯛꯅ ꯁꯥꯕꯅꯕꯨ ꯐꯔꯅꯤꯗ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯏꯕꯣꯍꯜꯅ ꯌꯥꯗꯦ ꯃꯗꯨ ꯌꯥꯗꯦ ꯌꯨꯝꯁꯦ ꯏꯃꯥ ꯕꯥꯖꯤꯅ ꯑꯁꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯋꯥꯅ ꯁꯥꯖꯔꯝꯕꯅꯤ ꯌꯦꯡꯉꯨ ꯅꯨꯡꯁꯤꯗ꯭ꯔꯣ ꯌꯨꯝꯒꯤ ꯁꯪꯃꯥꯏꯗ ꯍꯛꯂꯤꯕ ꯃꯌꯦꯛꯁꯤꯡ ꯎꯈꯣꯡꯁꯤꯡꯗ ꯄꯨꯜꯂꯤꯕ ꯂꯤꯒꯤ ꯌꯥꯆꯟ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯄꯥꯛ ꯁꯥꯕ ꯉꯝꯂꯔꯣꯏ ꯑꯁꯤꯒꯨꯝꯅ ꯆꯦꯛꯁꯤꯟꯅ ꯁꯥꯕ ꯃꯩꯇꯩ ꯌꯨꯝꯖꯥꯎꯁꯦ ꯄꯪꯂꯩ ꯂꯩꯔꯛꯇ꯭ꯔꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪ ꯑꯩ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯡ ꯆꯍꯤ ꯀꯌా ꯑꯋꯥ ꯑꯅꯥ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯪꯃꯤꯟꯅꯈ꯭ꯔꯕꯅꯤ ꯌꯨꯝꯁꯤꯗ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯪꯅꯅꯕ ꯃꯥꯡꯒꯣꯜꯁꯤꯁꯨ ꯄ꯭ꯂꯁꯇꯔ ꯇꯧꯁꯟꯒꯦ ꯈꯜꯂꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯕꯗꯒꯤ ꯏꯆꯦꯇꯣꯟ ꯍꯣꯏꯁꯨ ꯃꯃꯥꯡ ꯆꯍꯤꯗꯤ ꯆꯥꯛꯀꯧꯍꯧꯗ꯭ꯔꯕꯅꯤꯅ ꯈꯨꯔꯥꯇꯣꯟ ꯍꯣꯏꯔꯣꯝꯒ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤꯁꯤꯗ ꯍꯟꯗꯛꯇꯤ ꯆꯥꯛꯀꯧꯒꯦ ꯈꯜꯂꯤꯕꯅꯤ ꯏꯕꯣꯍꯜꯅ ꯋꯥꯔꯤ ꯁꯥꯅ ꯃꯥꯡꯒꯣꯜꯒꯤ ꯐꯝꯃꯦꯟꯗ ꯊꯦꯠꯂꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯐꯣꯇꯣꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯤ ꯁꯣꯜꯂꯕ ꯏꯕꯣꯍꯜꯒꯤ ꯃꯄꯥꯁꯨ ꯃꯆꯥ ꯃꯃꯧ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯍꯟꯗꯛꯇꯤ ꯃꯆꯥ ꯅꯤꯉꯣꯜꯁꯤꯡ ꯄꯨꯟꯅ ꯆꯥꯛꯀꯧꯕ ꯎꯕ ꯐꯪꯂꯒꯅꯤ ꯈꯟꯅ ꯅꯨꯡꯉꯥꯏꯖꯔꯤ ꯉꯥꯏꯍꯥꯛ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯏꯕꯣꯍꯜꯅ ꯑꯉꯥꯡꯗꯣ ꯇꯨꯝꯂꯦ ꯁꯨꯝꯕꯤꯔꯨꯔꯣ ꯍꯥꯏꯔꯝꯂꯒ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯎꯔꯣꯟ ꯇꯨꯝꯊꯔꯨꯕꯗ ꯉꯥꯏꯔꯤ ꯈꯪꯍꯧꯗꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯏꯕꯣꯍꯜ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯉꯥꯡꯕ ꯃꯩꯔꯤꯁꯤꯡꯅ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯗ ꯆꯥꯈꯠꯂꯛꯄꯗꯒꯤ ꯄ꯭ꯔꯣꯛ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯈꯨꯗꯛꯇ ꯏꯃꯨꯡ ꯆꯤꯟꯁꯤꯟꯗꯨꯅ ꯁꯨꯟꯗꯔꯤꯕꯨ ꯍꯧꯗꯣꯛꯇꯨꯅ ꯃꯆꯥꯁꯤꯡꯕꯨ ꯄꯣꯕ ꯌꯥꯎ ꯄꯝꯕ ꯌꯥꯎ ꯇꯧꯗꯨꯅ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯥꯈꯠꯂꯛꯂꯤꯕ ꯃꯩꯔꯤꯅ ꯃꯩꯁꯥ ꯐꯥꯎꯅ ꯋꯥꯏꯁꯤꯜꯂꯛꯂꯕꯗ ꯏꯕꯣꯍꯜ ꯃꯥꯒꯤ ꯕꯥꯖꯤꯕꯨ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯇꯟꯖꯥꯗꯨꯗ ꯅꯥꯎꯇꯣꯝꯕꯅ ꯇꯨꯝꯂꯤꯕ ꯀꯥꯡꯈꯜꯗꯨ ꯃꯩꯅ ꯋꯥꯏꯁꯤꯜꯂꯛꯄꯗꯒꯤ ꯁꯣꯜꯂꯕ ꯃꯄꯥꯕꯨ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯐꯝꯊꯍꯜꯂꯒ ꯃꯆꯥ ꯇꯣꯝꯕꯕꯨ ꯀꯣꯟꯈꯠꯇꯨꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ ꯌꯨꯝꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯆꯥꯛꯁꯤꯜꯂꯛꯄꯅ ꯏꯕꯣꯍꯜ ꯃꯆꯥ ꯅꯥꯎꯇꯣꯝꯕꯕꯨ ꯀꯣꯜꯂꯗꯨꯅ ꯁꯨꯃꯥꯡ ꯐꯥꯎꯕ ꯆꯦꯟꯊꯣꯛꯄꯗꯨ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜ ꯅꯛꯅ ꯇꯥꯕ ꯍꯧꯔꯛꯈꯤ ꯀꯔꯝꯕ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯅꯣꯡꯗꯝꯅꯣ ꯏꯕꯣꯍꯜ ꯃꯆꯥꯕꯨ ꯀꯣꯜꯂꯗꯨꯅ ꯁꯨꯃꯥꯡ ꯌꯧꯕꯗ ꯉꯥꯏꯔꯤ ꯃꯄꯥꯕꯨ ꯀꯟꯅꯅꯕ ꯍꯟꯅ ꯌꯦꯡꯂꯛꯄꯗ ꯅꯣꯡꯖꯨ ꯅꯨꯡꯁꯥꯅ ꯀꯦꯝꯂꯕ ꯌꯨꯝꯒꯤ ꯌꯨꯝꯊꯛꯅ ꯈꯥꯝꯕ ꯌꯥꯗꯅ ꯑꯉꯥꯡꯕ ꯃꯔꯤꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯀꯤꯟꯊꯈꯤꯕꯗꯣ ꯎꯔꯛꯈꯤ ꯕꯣꯍꯜ ꯃꯆꯥꯕꯨ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯅꯣꯡꯃꯩ ꯃꯈꯣꯜ ꯋꯥ ꯂꯥꯎꯅ ꯆꯦꯟꯊꯣꯔꯛꯂꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯅ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯁꯣꯜꯂꯕ ꯃꯄꯥꯒꯤ ꯇꯔꯨꯔꯕ ꯃꯃꯤꯠꯇꯨꯅ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯃꯥꯅ ꯆꯦꯟꯊꯣꯔꯛꯄꯗꯨ ꯌꯦꯡꯍꯧꯕꯗꯣ ꯉꯥꯡꯅ ꯆꯥꯛꯂꯤꯕ ꯃꯩꯂꯛꯇ ꯎꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡꯒꯤ ꯈꯜꯂꯒ ꯏꯕꯣꯍꯜ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯟꯊꯣꯔꯛꯄꯅ ꯈꯨꯟꯒꯤ ꯈꯨꯟꯌꯥꯏ ꯌꯧꯔꯛꯄꯗ ꯁꯨꯟꯗꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯆꯤꯟꯗ ꯁꯣꯛꯂꯛꯏ ꯏꯆꯥ ꯇꯣꯝꯕꯒ ꯁꯨꯟꯗꯔꯤꯒꯅ ꯀꯗꯣꯝꯗ ꯆꯦꯟꯈ꯭ꯔꯕ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯝꯕ ꯃꯔꯛ ꯇꯥꯅ ꯀꯥꯞꯂꯤꯕ ꯅꯣꯡꯃꯩ ꯃꯈꯣꯜ ꯄꯨꯝꯅꯃꯛꯇꯨꯒꯤ ꯃꯔꯛꯇ ꯀꯗꯥꯏꯗꯅꯣ ꯁꯨꯟꯗꯔꯤꯅ ꯆꯦꯜꯂꯝꯒꯗꯕ
ꯄꯜꯂꯤ ꯃꯌꯥꯒꯤ ꯂꯩꯕꯨꯡ ꯃꯔꯨꯝꯗ ꯅꯥꯎꯇꯣꯝꯕꯕꯨ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯅꯣꯡ ꯉꯥꯜꯂꯛꯄ ꯉꯥꯏꯈꯤ꯫ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯂꯕꯗ ꯂꯩꯀꯥꯏ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯊꯪꯅꯕ ꯈꯨꯟꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯏꯕꯣꯍꯜ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯊꯨꯡꯂꯔꯦ꯫ ꯁꯨꯟꯗꯔꯤꯁꯨ ꯃꯤꯌꯥꯝꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯦꯜꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯈꯤ꯫ ꯂꯩꯉꯥꯛꯅ ꯇꯦꯡꯕꯥꯡ ꯄꯤꯔꯤꯕ ꯃꯐꯝꯗꯨꯗ ꯅꯣꯡꯃꯒꯤ ꯆꯥꯅꯅꯕ ꯆꯥꯛ, ꯂꯩꯅꯅꯕ ꯅꯣꯡ ꯌꯨꯗ꯭ꯔꯕ ꯌꯨꯝ ꯑꯃꯕꯨꯗꯤ ꯉꯁꯤꯗꯤ ꯐꯪꯂꯦ ꯍꯥꯏꯕꯕꯨ ꯇꯨꯡꯒꯤ ꯑꯣꯏꯔꯛꯀꯗꯕ ꯄꯨꯟꯁꯤ ꯀꯌꯥꯒꯤꯗꯃꯛ ꯈꯜꯂꯒ ꯏꯕꯣꯍꯜ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯤ꯫ ꯃꯁꯤꯕꯨ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯨꯅ ꯍꯤꯡꯂꯒꯗ꯭ꯔꯥ? ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯁꯟꯙ꯭ꯌꯥꯔꯥꯅꯤꯗꯒꯤ ꯐꯖꯔꯕ ꯃꯇꯝꯁꯤꯒ ꯆꯨꯅꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯇꯥꯕꯤꯈ꯭ꯔꯦ꯫